ingon na kami ito, ay sangat ko kanula, ito. Bumangon ang mga tanglida. Share ko. Ay, gitu lah ya, mah. Nang ram lak. Hello, hello. Kami ka na baga. Hmm? Kami tulog ka nga. Makan lang, kan tulog kan. Sige, sige. Nang share to, wala ba? Nang share to, wala ka na. Nang i-group ka share to. Ay, si Ay, nakapayang na sinin. Ay, ito no. Ang daro. Ay, kisi ka no. Nagugay tayo mo no. Gudip sin, gudip na eh. Hi, Rudy. Hello, gudip. Gudip ka kalini o dyan no. Saita. O, saita duro. Acha. Nungai po, gudip. Cimot ato. Cimot natin. Minuka. Anjuga. Kikiits kani. Kikiit blok ka. Tanong wawa. Ano na idea? Box like. Thank you. Paano nang komento? मी तर आलेले लाईक कर दो kanana hay no aya beautiful ni he ngasidi hoy ay ngasidi ite ke itse padawiga la ami life ta anjuga kanaga ba ke it blocks anjuga ke join ko na me hoy usak ngai bo usak kamay to je anju phone pino hay siya anju kiyo like that Like to send mo mayam mo. like to sunbira mo Tanu ate ito kar ko biro. Tanu ate ito nadare. Nang yan ta dere nang na hay siya Anju and JKK love you kanana. nungai dini kanana oh tanu na dono bahut mast hai thank you tanu love you too love you too nungai dini tikidi nungai di ay tala chalo na halakpa kanda kano anju ki mapamda laiba anju nagyana ne iko khara di talina ta like to sunbira mo कभी मुझे भी ज्वाइन कर नींबूगा how da tanu ana hai Welcome.
Ha? ꯑꯣ Oh. ꯍꯥꯏ ꯑꯟꯖꯨ ꯑꯃꯁꯨꯡ ꯀꯤꯀꯤ Hi Anju amasung kikise. Nungairibo Ajit. Kamai kamai tawige. Tanuna Gujarati manja manja. Anju Tanu Anju उई तक मर गयो मारो घाघरो जो घूम्यो गुजरात वहाँ माय ब्रदर अजीत आ गया वहाँ माय ब्रदर अजीत आ गया पोत अनि करी करी इंजांग चागे ꯑꯗꯨꯒ ꯑꯩꯒ ꯃꯥꯟꯅꯕ꯭ꯔꯥ ꯑꯗꯨꯒ ꯑꯩꯒ ꯃꯥꯟꯅꯕ꯭ꯔꯥ ꯌꯦꯡꯁꯤꯁꯦ ꯉꯁꯤ ꯏꯟꯖꯥꯡ ꯑꯗꯨ ꯅꯪ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯁꯥ ꯊꯣꯡꯕ ꯁꯥ ꯊꯣꯡꯕ ꯍꯥꯎꯒꯔꯦ ꯍꯥꯎꯒꯔꯦ ꯂꯣꯛ ꯂꯥꯛꯀꯅꯤ ꯑꯗꯣ sound not clear sound ꯁꯦꯡꯗꯦ ꯇꯥꯔꯕꯣ ꯑꯣ ꯀꯅꯥꯅꯣꯁꯦ ꯀꯅꯥꯅꯣꯁꯦ ꯅꯪ ꯀꯨꯝꯅ ꯈꯪꯕ꯭ꯔꯣ ꯁꯨꯃꯟ ꯇꯧꯋꯤꯅꯦ ꯁꯤꯡꯍꯥꯁꯦ ꯑꯗꯨ ꯅꯪ ꯈꯪꯕ꯭ꯔꯣ ꯁꯨꯃꯟ ꯁꯤꯡꯍꯥꯁꯦ ꯅꯣꯏ ꯀꯦꯀꯦꯒꯤ ꯗꯥꯏ ꯗꯥꯏ ꯍꯦꯔꯣꯗꯨꯅꯤ ꯑꯣ ꯗꯗꯥ ꯑꯣ ꯗꯗꯥ ꯑꯩ ꯋꯥꯈꯜ ꯇꯦꯟ ꯀꯥꯞꯄꯩꯁꯦ ꯍꯧꯖꯤꯛ ꯎꯗ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯀꯩꯗꯧꯔꯒꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯩ ꯀꯩꯗꯧꯔꯒꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯩꯗꯧꯔꯒꯦ ꯑꯩ ꯑꯗꯨꯗꯤ ꯈꯔ ꯂꯥꯞꯅ ꯏꯀꯣ ꯁꯦ ꯐꯝꯒꯦꯀꯣ ꯑꯖꯤꯠ ꯀ꯭ꯌꯨ ꯇꯥꯕ꯭ꯔꯥ ꯃꯈꯣꯟ ꯑꯩꯗꯤ ꯈꯔꯗꯤ ꯑꯩꯅ ꯀꯦꯃꯦꯔꯥꯁꯦ ꯈꯔ ꯕ꯭ꯂꯔ ꯆꯠꯍꯜꯂꯦ ꯑꯖꯤꯠ ꯑꯟꯖꯨ ꯏꯇꯩꯃ ꯇꯅꯨ ꯊꯦꯡꯀ꯭ꯌꯨ ꯐꯣꯟ ꯀ꯭ꯌꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯇꯅꯨꯅ ꯕꯤ ꯂꯚ ꯌꯨ ꯂꯚ ꯌꯨ ꯑꯖꯤꯠꯅ ꯇꯅꯨ ꯂꯚ ꯌꯨ ꯂꯚ ꯌꯨ ꯑꯩ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯀꯩꯗꯧꯔꯒꯦꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯍꯥꯏꯔꯣꯗꯅ ꯍꯥꯏꯕ ꯇꯥꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯟꯖꯨꯒꯤ ꯑꯟꯖꯨ ꯑꯩꯒꯤ ꯀꯗꯔ ꯃꯤ ꯈꯥꯟ ꯑꯃꯇ ꯆꯪꯉꯛꯇ꯭ꯔꯤꯁꯦ ꯀꯩꯅꯣ ꯁꯤꯕꯨ ꯀꯩꯅꯣ ꯅꯪꯅ ꯀꯗꯔ ꯈꯥꯟ ꯇꯧꯔꯤꯁꯦ ꯑꯟꯖꯨꯗꯤ ꯑꯉꯥꯡꯅꯤꯍꯦ ꯑꯉꯥꯡꯅꯦ ꯑꯟꯖꯨ ꯑꯉꯥꯡꯅꯤ ꯑꯟꯖꯨ ꯑꯉꯥꯡꯅꯤ ꯇꯅꯨꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯖꯤꯠ ꯇꯅꯨꯅ ꯑꯟꯖꯨ ꯑꯦꯟ ꯀꯦꯀꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯍꯣꯏ ꯍꯣꯏ ꯇꯅꯨ ꯅꯨꯡꯁꯤꯕꯤ ꯇꯅꯨ ꯇꯧꯖꯔꯣ ꯇꯧꯖꯔꯣ ꯀꯦꯛ ꯀꯩꯗꯧꯋꯦ ꯅꯪꯗꯣ ꯇꯧꯖꯔꯣ ꯇꯧꯖꯔꯣ ꯑꯗꯨꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯏꯁ ꯏꯁꯥ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯀꯅꯨ ꯑꯩ ꯏꯀꯥꯏꯖꯩꯌꯦ ꯑꯟꯖꯨ ꯀꯗꯔ ꯈꯥꯟꯗꯣ ꯍꯥꯏꯕ ꯏꯇꯩꯃ ꯀꯩ ꯀꯔꯤꯒꯤ ꯅꯣꯛꯂꯤꯅꯣ ꯍꯥꯏ ꯄꯍꯥꯔꯤ ꯇꯣꯡꯕ꯭ꯔꯝꯅ ꯇꯧꯖꯔꯤ ꯇꯧꯖꯔꯤ ꯑꯟꯖꯨ ꯀꯗꯔ ꯈꯥꯟꯗꯣ ꯀꯗꯔ ꯈꯥꯟ ꯅꯠꯇꯦꯍꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯀꯗꯔ ꯈꯥꯟ ꯀꯗꯔ ꯈꯥꯟ ꯅꯠꯇꯦꯍꯦ ꯀꯩꯅꯣ ꯑꯟꯖꯨꯅ ꯀꯗꯔ ꯈꯥꯟ ꯑꯣꯏꯕ ꯇꯥꯔꯦ ꯑꯩꯗꯤ ꯒꯕꯔꯅꯤ ꯒꯕꯔ ꯁꯣꯂꯩꯒꯤ ꯒꯕꯔ ꯑꯖꯤꯠꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯄꯍꯥꯔꯤ ꯕ꯭ꯔꯣ ꯋꯦꯜꯀꯝ ꯍꯥꯏꯗ꯭ꯔꯦ ꯅꯣꯛꯂꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯇꯅꯨꯅ ꯅꯣꯛꯈ꯭ꯔꯦ ꯇꯅꯨ ꯅꯪ ꯀꯞꯄꯤ ꯀꯩꯒꯤꯅꯣ ꯍꯪꯂꯛꯑꯦ ꯎꯁꯥꯅ ꯄꯥꯔꯣ ꯄꯥꯔꯣ ꯑꯖꯤꯠꯅ ꯍꯥꯏ ꯑꯟꯖꯨ ꯀꯀꯥ ꯀꯧꯔꯣ ꯑꯩꯉꯣꯟꯗ ꯀꯀꯥ ꯀꯧ ꯍꯥꯏꯌꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯀꯣ ꯐꯖꯅꯤ ꯅꯦꯅꯦ ꯍꯥꯏꯔꯤ ꯑꯟꯖꯨꯗꯤ ꯀꯦꯀꯦ ꯑꯅ ꯍꯥꯏꯔꯦ ꯄꯍꯥꯔꯤꯅ ꯗꯥ ꯕꯤꯔꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯦꯀꯦ ꯄ꯭ꯂꯁ ꯑꯟꯖꯨ ꯗꯥ ꯕꯤꯔ ꯈꯨꯔꯨꯝꯖꯔꯤ ꯆꯦ ꯎꯁꯥ ꯑꯩꯉꯣꯟꯗꯁꯨ ꯖꯣꯏꯟ ꯇꯧꯕꯤꯗꯦ
ꯖꯣꯏꯟ ꯇꯧ ꯇꯅꯨ ꯅꯪꯒꯁꯨ ꯅꯣꯡꯃ ꯄꯨꯟꯅ ꯇꯧꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯨꯟꯕꯗꯨꯗ ꯑꯗꯨꯝ ꯇꯧꯔꯛꯄꯅꯦ ꯃꯥꯅꯤ 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 ꯅꯣꯡꯃ ꯅꯣꯏ ꯑꯅꯤ ꯄꯨꯟꯅ ꯉꯥꯔꯤ ꯑꯟꯖꯨ ꯇꯧꯔꯣ ꯐꯖꯕꯅꯦ ꯉꯥꯔꯤ ꯑꯟꯖꯨ ꯐꯖꯕꯅꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯀꯧꯈꯔꯦ ꯇꯅꯨꯅ ꯗꯥꯕꯤꯔ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯗꯥꯕꯤꯔ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯌꯦ ꯃꯣꯁ ꯑꯟꯏꯖꯤ ꯂꯥꯏꯐ ꯃꯩ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯔꯤꯜ ꯁꯦꯝꯈꯤꯒꯦ ꯌꯥꯝ ꯐꯖꯩ ꯁꯤꯃꯇꯪ ꯍꯥꯏꯁꯦ ꯇꯥꯎ ꯔꯤꯜꯁꯇꯤ ꯑꯩ ꯑꯝꯇꯕꯨ ꯁꯦꯝꯖꯗ꯭ꯔꯤ ꯎꯁꯥ ꯑꯖꯤꯠꯅ ꯑꯩꯁꯦ ꯃꯃꯥ ꯑꯇꯣꯝꯕꯤꯅꯤ ꯑꯩꯁꯦ ꯃꯆꯥ ꯑꯗꯨꯃꯥꯏꯅ ꯀꯅꯥ ꯇꯧꯈ꯭ꯔꯒꯦ ꯑꯁꯤ ꯅꯉꯣꯟꯗ ꯀꯅꯥꯝꯅ ꯇꯧꯗꯦꯅ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯍꯜꯂꯣ ꯍꯜꯂꯣ ꯄꯤꯁ ꯇꯨ ꯁꯤꯁꯇꯔ ꯍꯥꯎ ꯑꯥꯔ ꯌꯨ ꯍꯥꯏ ꯗꯥ ꯕꯤꯔꯅ ꯍꯦꯜꯂꯣ ꯇꯨ ꯁꯤꯁꯇꯔ ꯍꯥꯎ ꯑꯥꯔ ꯌꯨ ꯗꯥꯕꯤꯔ ꯐꯥꯏꯟ ꯐꯥꯏꯟ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯨ ꯑꯟꯖꯂꯤ ꯅꯥꯏꯁ ꯇꯅꯨꯅ ꯑꯟꯖꯨ ꯑꯟꯖꯂꯤ ꯅꯥꯏ ꯑꯣ ꯈꯔ ꯇꯅꯨ ꯂꯝꯖꯤꯡꯕ ꯁꯂꯥꯏ ꯉꯥꯎꯔꯦ ꯑꯩꯗꯤ ꯁꯨꯝꯍꯜꯂꯦ ꯅꯪꯅ ꯑꯣ ꯏꯁꯩꯗꯣ ꯍꯩꯔꯗꯤ ꯁꯛꯂꯣ ꯏꯅꯥꯎ ꯇꯅꯨꯅ ꯄꯍꯥꯔꯤ ꯂꯥꯏꯛ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯇꯅꯨ ꯂꯥꯏꯛ ꯗꯥꯟ ꯀꯔꯨꯅꯥ ꯇꯅꯨꯅ ꯑꯖꯤꯠꯁꯦ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯔꯦꯀꯣ ꯑꯖꯤꯠꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩꯕꯨ ꯀꯅꯥꯝ ꯅꯨꯡꯁꯤꯕꯤ ꯅꯥꯏ ꯑꯖꯤꯠ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯇꯅꯨ ꯑꯟꯖꯨ ꯅꯪ ꯄꯥꯊꯔꯣ ꯑꯟꯖꯨ ꯅꯪ ꯄꯥꯊꯔꯣ ꯃꯈꯥ ꯇꯥꯕ ꯀꯣꯃꯦꯟ ꯅꯪ ꯄꯥꯊꯔꯣ ꯁꯤꯡꯍꯥꯅ ꯌꯦꯁ ꯄꯍꯥꯔꯤ ꯍꯥꯏꯈ꯭ꯔꯦ ꯇꯧꯔꯕꯅꯤ ꯍꯥꯏꯌꯦ ꯑꯖꯤꯠ ꯀꯅꯥꯅ ꯍꯥꯏꯈ꯭ꯔꯦ ꯀꯩꯅꯣꯅ ꯑꯩꯉꯣꯟꯗ ꯑꯩꯅꯗꯤ ꯗꯥꯗ ꯎꯔꯦ ꯇꯅꯨꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯇꯅꯨꯅ ꯑꯩꯅꯗꯤ ꯗꯥꯗ ꯎꯔꯦ ꯍꯥꯏꯅ ꯑꯟꯖꯨꯕꯤ ꯂꯥꯏꯐ ꯊꯥꯅꯤꯅ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯇꯨꯝꯗꯧꯁꯦ ꯍꯥꯏ ꯌꯥꯝ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯇꯨꯝꯗꯕꯗ ꯀꯩ ꯀꯥꯏꯒꯦ ꯑꯩꯉꯣꯟꯗ ꯐꯥꯒꯤ ꯌꯥꯝ ꯍꯧꯖꯜꯂꯛꯀꯅꯨꯗ ꯅꯪ ꯑꯥꯏ ꯂꯚ ꯌꯨ ꯏꯁꯩ ꯁꯛꯇꯧꯔꯛ ꯊꯣꯛꯀꯅꯤ ꯅꯪ ꯉꯁꯤ ꯀꯦꯀꯦ ꯂꯚ ꯌꯨ ꯍꯥꯏꯔꯦ ꯀꯦꯀꯦ ꯂꯚ ꯌꯨ ꯑꯣ ꯂꯚ ꯌꯨ ꯂꯚ ꯌꯨ ꯄꯥꯎꯗꯣ ꯏꯇꯩꯃ ꯀꯦꯀꯦ ꯑꯩꯅ ꯑꯟꯖꯨꯗ ꯂꯥꯏꯛ ꯑꯃ ꯍꯥꯏꯌꯣ ꯄꯨꯒꯦ ꯂꯥꯛ ꯑꯃ ꯍꯥꯏꯗꯣꯏꯔꯣ ꯑꯥ ꯑꯣ ꯍꯥꯏꯕꯗ ꯄꯤꯔꯛꯇꯦ ꯑꯩꯕꯨ ꯀꯅꯥꯝ ꯅꯨꯡꯁꯤ ꯕꯤꯗ꯭ꯔꯦ ꯅꯪꯅ ꯀꯔꯝ ꯀꯥꯟꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯦ ꯋꯥꯟ ꯂꯥꯏꯛ ꯑꯃ ꯄꯨꯒꯦ ꯍꯥꯏꯌꯦ ꯋꯥꯟ ꯂꯥꯏꯛ ꯅꯠꯇꯅ 10 ꯂꯥꯏꯛ ꯅꯆꯦ ꯀꯦꯀꯦ ꯑꯣꯔ ꯃꯥꯏ ꯅꯨꯡꯁꯤꯕꯤ ꯑꯟꯖꯨ ꯂꯚ ꯌꯨ ꯍꯃꯦꯁꯥ ꯄꯍꯥꯔꯤ ꯀꯞꯈꯔꯦ ꯄꯍꯥꯔꯤ ꯑꯩꯗꯤ ꯑꯅꯤꯅꯤꯀꯣ ꯅꯁꯥꯅ ꯈꯪꯉꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯄꯍꯥꯔꯤꯅ ꯑꯟꯖꯨꯁꯦ ꯑꯩꯒꯤ ꯗꯥꯔꯂꯤꯡꯅꯤ ꯇꯅꯨ ꯇꯅꯨ ꯊꯦꯡꯀ꯭ꯌꯨ ꯇꯅꯨ ꯉꯁꯥꯏꯗꯤ ꯃꯤ 13 ꯁꯨꯔꯨꯔꯦ ꯀꯥꯏ ꯀꯥꯏ ꯃꯥꯡꯅꯔꯨꯔꯦ ꯂꯨꯝꯕꯒ ꯆꯥꯎꯔꯤꯖꯥꯠꯂꯣ ꯀꯔꯤ ꯁꯥꯏ ꯄꯤꯅꯤꯡꯉꯩ ꯂꯣꯏ ꯃꯥꯡꯈ꯭ꯔ ꯃꯥꯜꯂꯦ ꯀꯦꯀꯦ ꯀꯦꯀꯦ ꯃꯨझे घर कभी मना ꯗꯣꯔꯤꯃꯤ ꯑꯩꯅ
ꯑꯥꯏꯗꯤ ꯑꯅꯤ ꯂꯩꯔꯦ ꯀꯃꯦꯟꯗꯤ ꯀꯩꯗꯧꯔꯦ ꯂꯦꯞꯄꯗꯤ ꯇꯧꯔꯛꯑꯣꯗꯅ ꯑꯉꯟꯕ ꯁꯂꯥꯏꯅ ꯑꯦ ꯕꯤ ꯁꯤ ꯗꯤ ꯏ ꯑꯦꯐ ꯖꯤ ꯑꯩꯆ ꯇꯩ ꯖꯦꯠ ꯐꯥꯎ ꯀꯥꯏ ꯅꯕꯤꯅ ꯚꯤꯗꯤꯑꯣꯗꯣ ꯎꯔꯦꯇꯅꯨ ꯍꯥꯏꯅ ꯍꯥꯏ ꯃꯤ ꯂꯥꯛꯑꯦ ꯍꯥꯏ ꯃꯥꯜꯂꯦ ꯇꯅꯨꯕꯤ ꯀꯧꯈꯔꯦ ꯍꯣꯏꯅꯦ ꯑꯟꯖꯨꯕꯤ ꯈꯪꯗ꯭ꯔꯦ ꯊꯥꯖꯃꯥꯟꯕꯤ ꯃꯥꯏꯊꯣꯡꯗꯨꯒ ꯑꯁ ꯑꯩꯗꯤ ꯈꯪꯗꯔꯦ ꯑꯩꯗꯤ ꯈꯪꯗꯔꯦ ꯑꯁꯤꯒꯤ ꯁꯩꯔꯦꯡꯁꯦ ꯗꯣ ꯀꯔꯤ ꯇꯟꯅꯧꯔꯕꯤ ꯈꯨꯠꯁꯥ ꯑꯗꯨꯅ ꯊꯥꯡꯒꯠꯄꯗꯣ ꯌꯦꯡꯕ ꯌꯥꯝꯅ ꯐꯖꯩ ꯔꯣꯅꯥꯅ ꯂꯥꯏꯛ ꯇꯝꯅꯔꯁꯨ ꯀꯧꯅꯕꯗꯤ ꯅꯨꯡꯁꯤꯕ ꯏꯁꯩ ꯐꯖꯕ ꯑꯃ ꯁꯛꯀꯠꯂꯛꯑꯦ ꯍꯣꯏ ꯍꯣꯏ ꯈꯪꯉꯥꯟꯕ ꯏꯁꯩ ꯑꯃꯇꯪꯗꯤ ꯁꯛꯎ ꯀꯩꯅꯣ ꯅꯪꯁꯨ ꯅꯪ ꯍꯥꯟꯅ ꯁꯛꯂꯛꯈꯤꯒꯦ ꯑꯗꯨꯒ ꯁꯛꯂꯛꯀꯦ ꯑꯁ ꯅꯪ ꯁꯛꯀꯗꯕꯅꯤ ꯅꯪ ꯁꯛꯀꯗꯕꯅꯤ ꯌꯥꯗꯦ ꯃꯌꯥꯝ ꯑꯟꯖꯨꯗ ꯏꯁꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯁꯜꯂꯨ ꯑꯟꯖꯨ ꯏꯁꯩ ꯌꯥꯝ ꯍꯩꯕꯅꯤ ꯍꯩꯕꯅꯤꯀꯣ ꯃꯌꯥꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯁꯜꯂꯨ ꯇꯧꯁꯜꯂꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯦꯀꯦ ꯅꯟꯖꯨ ꯁꯨꯃꯟ ꯁꯤꯡꯍꯥꯔ ꯅꯨꯡꯉꯥꯏꯔꯤ ꯀꯗꯥꯏꯒꯤ ꯁꯨꯃꯟ ꯁꯤꯡꯍꯥꯔꯁꯦ ꯑꯩꯈꯣꯏ ꯗꯥꯅꯤ ꯑꯩꯗꯤ ꯗꯗꯥꯅꯤ ꯗꯗꯥ ꯏꯆꯦꯒꯤ ꯅꯪꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ ꯋꯥꯈꯜꯒꯤꯗ ꯁꯛꯑꯣ ꯃꯥꯅꯤ ꯑꯟꯖꯨ ꯅꯪ ꯑꯣꯏꯅ ꯄꯥ ꯑꯗꯨꯝ ꯄꯨꯟꯅ ꯄꯥꯃꯤꯟꯅꯁꯤ ꯍꯥꯎꯅꯦ ꯅꯠꯇꯦꯅꯦ ꯏꯀꯣ ꯆꯠꯂꯤꯅꯦ ꯐꯥꯒꯤ ꯅꯠꯇꯦ ꯏꯁꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯀꯥ ꯑꯃꯗꯇꯅꯦ ꯍꯥꯏꯕ ꯑꯗꯨꯅꯅꯤ ꯀꯩꯅꯥꯗ ꯂꯩꯌꯦ ꯑꯩꯗꯤ ꯆꯥꯏꯅꯥꯗ ꯂꯩꯌꯦ ꯀꯩꯅꯥꯗ ꯂꯩꯌꯦ ꯅꯪ ꯆꯥꯏꯅꯥꯔꯣ ꯅꯪ ꯍꯧꯖꯤꯛ ꯑꯩꯅ ꯇꯣꯀꯤꯌꯣ ꯊꯥꯗꯣꯔꯤꯃꯤꯅ ꯑꯩꯉꯣꯟꯗ ꯏꯁꯩ ꯁꯛꯂꯛꯑꯣ ꯑꯩꯒꯤꯁꯦ ꯑꯟꯖꯨ ꯏꯁꯩ ꯁꯛꯂꯛꯑꯣ ꯆꯥꯔꯦ ꯃꯤ ꯈꯔ ꯂꯩꯁꯦ ꯂꯣꯏ ꯆꯦꯟꯈꯤ ꯇꯥꯔꯦꯅꯦ ꯁ꯭ꯌꯥꯃꯥꯅꯟꯗ ꯂꯥꯏꯛ ꯗꯥꯟ ꯊꯦꯡꯀ꯭ꯌꯨ ꯀꯣꯃꯦꯟ ꯇꯥꯎ ꯀꯣꯃꯦꯟ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯃꯍꯥꯛꯄꯨ ꯃꯐꯝ ꯀꯗꯥꯏꯗ ꯊꯃꯣꯏꯅ ꯂꯣꯠꯇꯨꯅ ꯃꯍꯥꯛꯄꯨ ꯑꯟꯖꯨ ꯁ꯭ꯌꯥꯃꯥꯅꯟꯗ
ꯗ ꯑꯩꯅ ꯀꯗꯥꯏꯗ ꯀꯩꯅꯣꯅ ꯇꯅꯨꯅ ꯀꯧꯔꯤꯅꯤ ꯍꯥꯏꯌꯦ ꯑꯟꯖꯨ ꯁꯤꯅ ꯀꯩꯅꯣ ꯁꯤꯡ ꯁꯦꯡ ꯁꯨꯡ ꯁꯦꯡꯒꯤꯅ ꯊꯥꯔꯛꯏꯁꯤꯅ ꯅꯣꯏ ꯑꯅꯤꯒꯤꯗꯣ ꯅꯪꯒꯤꯗꯣ ꯑꯝꯇ ꯑꯃ ꯄꯥꯔꯛꯑꯣ ꯑꯟꯖꯨ ꯑꯃ ꯃ꯭ꯌꯨꯠ ꯇꯧ ꯍꯥꯏꯔꯣ ꯑꯩ ꯃ꯭ꯌꯨꯠ ꯇꯧꯒꯦꯀꯣ ꯑꯁ ꯂꯥꯛꯑꯣꯕ ꯇꯜꯂꯤꯒ ꯄꯥꯃꯤꯟꯅꯁꯤꯕ ꯍꯣꯏꯕꯗꯣ ꯇꯜꯂꯦꯕ ꯅꯪꯁꯨ ꯑꯗꯨꯝ ꯄꯥꯔꯛꯑꯣꯕ ꯑꯩ ꯂꯦꯛꯄꯩ ꯅꯪ ꯑꯃꯨꯛ ꯄꯥꯎ ꯑꯩꯁꯨ ꯅꯪ ꯑꯃꯨꯛ ꯄꯥꯎ ꯑꯩ ꯑꯃꯨꯛ ꯄꯥ ꯇꯧ ꯑꯩ ꯈꯪꯗꯦꯀꯣ ꯏꯇꯩꯃ ꯇꯅꯨ ꯇꯧ ꯍꯥꯏ ꯑꯣ ꯆꯦ ꯅꯤꯇꯥꯁꯨ ꯂꯥꯛꯗꯅ ꯑꯣ ꯇꯅꯨ ꯅꯪ ꯀꯧꯔꯤꯕꯅꯤꯉꯣ ꯋꯦꯜꯀꯝ ꯃꯥꯏ ꯕ꯭ꯔꯗꯔ ꯍꯥꯏꯔꯦ ꯇꯅꯨꯅ ꯍꯜꯂꯣ ꯑꯟꯖꯨ ꯍꯥꯏ ꯆꯦ ꯋꯦꯜꯀꯝ ꯆꯦ ꯅꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯍꯥꯏ ꯃꯌꯥꯝ ꯂꯥꯛ ꯑꯦ ꯍꯥꯏꯔꯣ ꯑꯣꯏꯅꯥꯝ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝ ꯋꯦꯜꯀꯝ ꯁꯨꯁꯤꯂꯥ ꯑꯣꯏꯅꯥꯝ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯦ ꯅꯤꯇꯥ ꯋꯦꯜꯀꯝ ꯍꯥꯏꯈꯔꯦ ꯇꯅꯨꯅ ꯑꯣꯏꯅꯥꯝ ꯍꯥꯏꯔꯤ ꯃꯥꯅꯦ ꯇꯅꯨꯅ ꯍꯥꯏꯁꯦ ꯋꯦꯜꯀꯝ ꯍꯥꯏꯈꯔꯦ ꯅꯨꯡꯁꯤꯕꯤ ꯍꯥꯏꯈꯔꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯍꯥꯏꯔꯣ ꯆꯦ ꯅꯤꯇꯥ ꯑꯩꯉꯣꯟꯗ ꯍꯪꯉꯤꯔꯣ ꯑꯩꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯕꯤꯔꯌꯥꯅꯤ ꯍꯥꯏ ꯀꯅꯥꯅ ꯆꯦ ꯀꯦꯀꯦ ꯍꯥꯏꯔꯒ ꯇꯥꯛꯄꯤꯈ꯭ꯔꯦꯀꯣ ꯀꯦꯗ ꯆꯠꯄꯤ ꯑꯩꯉꯣꯟꯗꯗꯤ ꯄꯤꯗꯦꯅꯦ ꯄꯨꯔꯅ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯅꯨꯡꯉꯥꯏꯔꯤꯕꯣ ꯄꯨꯔꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯀꯩ ꯑꯥ ꯏꯟꯖꯥꯡ ꯆꯥꯒꯦ ꯏꯆꯦ ꯅꯤꯇꯥꯁꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯤꯟꯅꯔ ꯁꯤꯟꯅꯔꯒ ꯄꯥꯎ ꯑꯃꯅ ꯄꯥꯔꯤꯉꯩꯗ ꯑꯃ ꯄꯥꯎ ꯍꯥꯏꯕꯅꯤ ꯑꯣꯏꯅꯥꯝ ꯅꯪꯗꯤ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯪꯈꯔꯦ ꯇꯅꯨꯅ ꯁ꯭ꯌꯥꯝ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯈꯔꯦ ꯇꯅꯨꯅ ꯗꯥꯕꯨꯡꯒꯤ ꯊꯣꯛ ꯇꯥꯛ ꯍꯦꯜꯂꯣ ꯍꯥꯏ ꯍꯦꯜꯂꯣ ꯇꯧꯔꯦ ꯍꯥꯏ ꯗꯥꯕꯨꯡ ꯋꯦꯜꯀꯝ ꯅꯨꯡꯉꯥꯏꯔꯤ ꯆꯦ ꯀꯦꯀꯦ ꯍꯦꯜꯂꯣ ꯏꯕꯥꯏ ꯏꯕꯥꯏ ꯁꯠꯇꯖꯤꯠ ꯍꯦꯜꯂꯣ ꯆꯥꯛ ꯆꯥꯔꯕꯣ ꯏꯕꯥꯏ ꯑꯩꯒꯤꯗꯤ ꯏꯟꯖꯥꯡ ꯌꯣꯠꯄ ꯌꯥꯗꯦ ꯍꯥꯏꯔꯣ ꯑꯖꯤꯠ ꯃꯃꯥ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛ ꯑꯖꯤꯠ ꯍꯥꯏꯁꯦ ꯇꯅꯨꯅ ꯍꯪꯉꯤꯁꯦ ꯑꯩꯗꯤ ꯉꯁꯤꯁꯦ ꯐ꯭ꯔꯥꯏ ꯑꯣꯏꯅ ꯆꯥꯏꯌꯦ ꯑꯣ ꯂꯥꯡꯂꯦ ꯀꯥꯏ ꯇꯥꯗꯔꯛꯏ ꯂꯩꯔꯤ ꯏꯇꯩꯃ ꯇꯅꯨ ꯑꯖꯤꯠ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯃꯃꯥ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯃꯌꯥꯝ ꯂꯥꯏꯔꯤꯛ ꯇꯧꯗꯕ ꯌꯥꯎꯔꯕꯗꯤ ꯂꯥꯏꯔꯤꯛ ꯑꯝꯇ ꯇꯧꯁꯟꯕꯤꯔꯝꯃꯨꯕ ꯑꯩ ꯅꯨꯡꯁꯥꯗ ꯐꯧꯔꯤꯌꯦ ꯗꯥꯕꯨꯡꯅ ꯃꯁꯛ ꯐꯖꯕ ꯉꯛꯇ ꯏꯅꯥꯎꯁꯤꯡꯁꯦ ꯏꯆꯦ ꯅꯤꯇꯥꯁꯨ ꯍꯥꯏꯖꯤꯜꯂꯛꯏ ꯌꯦꯡꯉꯨ ꯏꯀꯥꯏꯌꯦ ꯏꯆꯦ ꯅꯤꯇꯥ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯀꯅꯨꯍꯦ ꯀꯦꯀꯦꯗꯤ ꯐꯖꯕꯅꯤ ꯑꯟꯖꯨ ꯑꯄꯔꯅꯥꯁꯦ ꯀꯅꯥ ꯅꯪ ꯆꯦ ꯗꯣꯔꯥ ꯃꯍꯦꯟꯗ꯭ꯔꯣ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯗꯨꯅꯦ ꯅꯨꯡꯁꯤ ꯈꯪꯃꯟꯗꯦ ꯅꯪꯒꯤ ꯀꯜꯃꯜꯂꯤ ꯅꯪꯒꯤ ꯊꯃꯣꯏ ꯏꯁꯩ ꯁꯛꯑꯣ ꯑꯩꯅ ꯏꯁꯩ ꯁꯛꯑꯗꯤꯀꯣ ꯈꯪꯉꯅꯤꯅꯦ ꯄꯥꯔꯛꯎꯅꯦ ꯅꯪ ꯃꯩꯇꯩ ꯂꯩꯄꯥꯛ
ꯃꯩ ꯆꯥꯈꯤꯌꯦ ꯃꯇꯝ ꯈꯔ ꯃꯊꯛꯀꯤ ꯆꯨꯝꯃꯦ ꯔꯣꯃꯦ ꯀꯩꯅꯣꯅ ꯑꯖꯤꯠꯀꯤ ꯃꯃꯥ ꯃꯥꯗꯣ ꯀꯩ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯅꯣ ꯍꯣꯏꯅꯦ ꯀꯩꯗꯧꯔꯒꯦ ꯑꯖꯤꯠ ꯁꯃꯅꯟꯗ ꯕꯦꯛꯒ꯭ꯔꯥꯎꯟ ꯚꯣꯏꯁꯁꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯆꯦꯛ ꯇꯧꯕꯤꯌꯨ ꯇꯅꯨꯅ ꯗꯥꯕꯨꯡ ꯋꯦꯜꯀꯝ ꯍꯥꯏꯅ ꯍꯥꯏꯔꯦ ꯕꯤꯔꯅ ꯋꯦꯜꯀꯝ ꯁꯤꯁꯇꯔ ꯅꯤꯇꯥ ꯁꯥꯎꯟ ꯌꯥꯝ ꯊꯣꯛꯈꯤꯅꯦ ꯍꯣꯏ ꯍꯣꯏ ꯃꯤ ꯑꯅꯤ ꯂꯥꯏꯐ ꯆꯠꯃꯤꯟꯅꯕꯁꯦ ꯈꯔ ꯁꯨꯃꯥꯏꯅ ꯏꯀꯣ ꯈꯔꯗꯤ ꯆꯠꯇꯤ ꯆꯠꯄꯅꯤ ꯅꯨꯡꯗꯥꯡꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯈꯪꯗꯦꯀꯣ ꯇꯨꯝꯅꯤꯡꯈꯥꯅ ꯇꯥꯟꯅꯍꯜꯂꯤꯕ ꯈꯪꯗ꯭ꯔꯦ ꯕꯨꯡꯒꯤ ꯊꯣꯛꯇ ꯍꯥꯏ ꯑꯩ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯁꯨꯟꯗꯔꯕꯟꯗꯩꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯏꯕꯥꯏꯅ ꯀꯩꯅꯣ ꯍꯥꯏꯁꯤ ꯏꯕꯥꯏꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯏꯕꯥꯏꯕꯨꯡꯅ ꯊꯦꯡꯁ ꯇꯥꯃꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯅꯤꯇꯥꯅ ꯆꯦ ꯍꯅꯨꯕꯤ ꯐꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯑꯖꯤꯠꯅ ꯏꯀꯣ ꯆꯠꯂꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯁꯣꯝꯕꯁꯦ ꯅꯪꯁꯦ ꯀꯟꯃꯜꯂꯤ ꯅꯪꯒꯤ ꯊꯃꯣꯏ ꯁꯛꯂꯛꯑꯣ ꯑꯁꯤ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯁꯤꯗꯤ ꯄꯥꯔꯦꯅ ꯅꯪꯒꯤꯗꯨꯗꯅꯦ ꯑꯩꯒꯤꯁꯦ ꯅꯠꯇꯦ ꯂꯥꯛꯑꯣ ꯁꯦ ꯄꯨꯟꯅ ꯄꯥꯃꯤꯟꯅꯔꯁꯤ ꯂꯥꯛ ꯅꯪꯗꯣ ꯂꯣꯏꯁꯤꯜꯂꯣ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛ ꯁꯤꯗ ꯄꯨꯟꯅ ꯄꯥꯃꯤꯟꯅꯁꯦ ꯑꯩꯒꯤꯁꯦ ꯂꯥꯛꯑꯣ ꯅꯪꯗꯣ ꯁꯧꯔꯤꯗꯣ ꯃꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯁꯦ ꯌꯥꯝ ꯆꯜꯂꯦ ꯃꯃꯤꯡ ꯊꯝꯃꯣꯏ ꯊꯝꯃꯕꯅꯤꯅꯦ ꯀꯣꯅꯥ ꯆꯥꯛ ꯆꯥꯔꯕꯣ ꯍꯪꯈ꯭ꯔꯦ ꯚꯣꯏꯁ ꯒ꯭ꯔꯣ ꯒ꯭ꯔꯣ ꯍꯥꯏꯈ꯭ꯔꯦ ꯇꯅꯨꯅ ꯀꯣꯅ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯒꯦ ꯍꯪꯉꯦ ꯇꯅꯨꯅ ꯍꯣꯏꯅꯦ ꯆꯥꯔꯦ ꯏꯇꯥꯗꯤ ꯑꯩꯈꯣꯏ ꯕꯣꯅꯥꯗꯩ ꯆꯥꯔꯦ ꯏꯇꯥꯗꯤꯒ ꯍꯥꯏꯅꯦ ꯆꯦ ꯁꯨꯁꯤꯂꯥ ꯌꯨ ꯆꯦ ꯀꯩꯀꯦꯒ ꯎꯅꯔꯒ ꯀꯃꯦꯟ ꯄꯥꯎ ꯍꯥꯏꯔꯣ ꯑꯗꯨꯅ ꯑꯩꯅ ꯄꯥꯁꯤ ꯂꯥꯛꯑꯣ ꯑꯩ ꯀꯧꯔꯤꯅꯤ ꯂꯥꯛꯑꯣ ꯄꯥꯃꯤꯟꯅꯔꯁꯤ ꯂꯥꯛꯑꯣ ꯑꯩꯗꯤ ꯊꯃꯣꯏ ꯄꯤꯈ꯭ꯔꯦ ꯍꯥꯏꯈ꯭ꯔꯦ ꯑꯁꯤꯅ ꯀꯅꯥꯗ ꯄꯤꯈ꯭ꯔꯦ ꯅꯪꯒꯤ ꯃꯤꯗ ꯄꯤꯔꯣ ꯃꯤ ꯂꯩꯃꯤꯅ ꯃꯤꯗ ꯑꯗꯨꯝ ꯄꯤꯁꯜꯂꯨ ꯉꯥ ꯑꯦꯟ ꯍꯋꯥꯏ ꯊꯣꯡꯉꯤ ꯍꯥꯏꯈ꯭ꯔꯦ ꯀꯣꯅꯥꯅ ꯑꯖꯤꯠ ꯀꯅꯥꯗ ꯇꯋꯥ ꯄꯤꯈꯔꯦ ꯃꯥꯏꯗꯤ ꯐꯤꯒꯥꯔꯣ ꯍꯥꯏ ꯇꯋꯥꯗ ꯍꯥꯏꯕ ꯇꯥꯕꯗ ꯂꯧꯐꯝ ꯈꯪꯗꯔꯦ ꯇꯅꯨ ꯔꯥꯅꯤ ꯀꯩ ꯍꯤꯟꯖꯥꯡ ꯍꯥꯎꯒꯦ ꯔꯥꯅꯤꯒ ꯀꯗꯥꯏꯗ ꯅꯞꯄꯤꯅꯣ ꯁꯤꯅ ꯇꯅꯨ ꯁꯦ ꯄꯥꯃꯤꯟꯅꯔꯁꯦ ꯅꯪ ꯄꯥꯎꯅꯦ ꯅꯪ ꯄꯥꯎ ꯍꯥꯏꯕ ꯅꯪ ꯄꯥꯎꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ ꯄꯥꯃꯤꯟꯅꯁꯤꯃ ꯄꯥꯃꯤꯟꯅꯁꯤ ꯍꯥꯏ ꯉꯥꯏꯈꯣ ꯁꯦ ꯇꯅꯨ ꯅꯪꯒ ꯀꯣꯟꯃꯤꯟꯅꯔ ꯄꯥꯎ ꯍꯥꯏꯁꯦ ꯀꯣꯟꯃꯤꯟꯅꯔꯤꯗꯨ ꯍꯣꯏ 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 ꯀꯥꯏ ꯊꯝ ꯄꯥꯈ꯭ꯔꯦ ꯁꯦ ꯁꯤꯃ ꯄꯥꯔꯦ ꯁꯤ ꯑꯩꯈꯣꯏ ꯑꯁꯤ ꯀꯛꯑꯗꯤ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧ ꯌꯥꯔꯔꯣꯏ ꯅꯪꯒ ꯑꯩꯒ ꯇꯧ ꯑꯣꯏꯇꯥꯕ ꯁꯤꯗ ꯑꯩ ꯀꯛꯊꯠꯂꯒꯦ ꯀꯛꯊꯠꯂꯣ ꯁꯤ ꯀꯛꯊꯠꯂꯒꯦꯀꯣ ꯄꯥꯃꯤꯟꯅꯔꯁꯤ ꯁꯤꯗ
ꯗꯥꯕꯤ ꯇꯅꯨꯁꯦ ꯇꯅꯨ ꯑꯩꯁꯤꯗ ꯊꯣꯛꯄꯁꯤꯅ ꯅꯪ ꯆꯥꯛꯈ꯭ꯔꯦ ꯁꯥꯕꯁꯤꯗ ꯐꯦꯟ ꯂꯥꯡꯕ ꯐꯪꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯆꯥꯛꯈ꯭ꯔꯒ ꯋꯥꯏ ꯂꯩꯇꯕꯁꯤꯀꯣ ꯂꯣꯏꯕꯅꯤ ꯁꯤꯗ ꯂꯥꯛꯑꯦ ꯅꯪꯒꯤ ꯆꯠꯂꯨꯁꯤ ꯀꯔꯤꯅꯣ ꯄꯤꯔꯤꯁꯦ ꯀꯩꯅꯣꯅ ꯀꯩꯅꯣ ꯍꯥꯏꯁꯤ ꯋꯥꯃꯩ ꯑꯁꯦ ꯔꯥꯅꯤ ꯕꯟ गई ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯔꯛ ꯃꯔꯛꯇ ꯂꯥꯏꯐ ꯆꯠ ꯌꯥꯏꯗꯅ ꯅꯪ ꯇꯅꯨ ꯆꯠꯃꯤꯟꯅꯧ तनुना अंशु जी के लव यू लव यू लव यू लव यू यूट्यूब थमो वानी म्यूट लइए पारी म्यूट लइ ꯑꯩ ꯉꯁꯥꯏꯗꯤ म्यूट ꯂꯩꯔꯤꯅꯤ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯅꯦꯠꯋꯥꯔꯛ ꯅ ꯇꯧꯔꯤꯔꯥ ꯈꯪꯗꯦ ꯏꯀꯣ ꯄꯪꯊꯣꯛꯇ ꯊꯣꯛꯏ ꯗꯥꯕꯨꯡꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯏꯕꯥꯏꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯣꯏ ꯑꯅꯤ ꯐꯨꯅꯧ ꯀꯣꯃꯦꯟ ꯄꯥꯕꯒꯤ ꯗꯤꯁꯨꯝ ꯁꯨꯔꯁꯤꯔꯣ ꯑꯣꯏꯃ ꯃꯅꯥꯛꯇ ꯂꯩꯔꯒ ꯖꯣꯏꯟ ꯇꯧ ꯂꯩꯔꯝꯃꯤꯅꯦ ꯇꯅꯨꯅ ꯋꯥ ꯌꯥꯏꯍꯦ ꯁ꯭ꯌꯥꯝ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯍꯥꯏꯅ ꯋꯥꯏ ꯁꯪꯉꯦ ꯍꯥꯏꯅ ꯀꯩꯅꯣꯅ ꯄꯍꯥꯔꯤ ꯗ꯭ꯌꯨꯇꯤꯗꯔꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯅꯠꯇꯦ ꯆꯠꯂꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯄꯍꯥꯔꯤꯁꯤ ꯀꯩ ꯊꯕꯛ ꯇꯧꯒꯦ ꯍꯥ ꯑꯆꯥ ꯑꯗꯨꯗꯩꯗꯤ ꯋꯥꯀꯥ ꯑꯣ ꯁꯨꯃꯟ ꯁꯤꯡꯒꯥ ꯋꯥꯀꯥ ꯑꯣ ꯇꯧꯅ ꯁ꯭ꯇꯥꯃꯤꯅꯥ ꯃꯤꯅꯥ ꯍꯩꯇꯔꯦ ꯃꯈꯥ ꯇꯥꯕ ꯏꯁꯩꯗꯤ कहीं अंजू एंचे के जुड़वा बहन नहीं क्या ये तो इतना सुंदर है मैं तो बूढ़ी हो गया अरे बूढ़ी हो गई मैं तो बूढ़ी हो गई है तो रोशनी सिंहा हाय हेलो हेलो रोशनी अंजू नंग चंचलौने खरा मसक फजबा नंगी खरा जाम उडलुने नंग सिनाने नंगाई लोट होनाबदा मयाम मसक उडलु आरुको अंजू से पहाड़ी ना कहीं ऐसे वॉल्यूम दो ꯂꯩꯊꯅꯔꯗꯤ ꯐꯕ ꯐꯠꯇ꯭ꯔꯤꯀꯣ ꯍꯧꯖꯤꯛ ꯐꯥꯎꯗꯕꯣ ꯃ꯭ꯌꯨꯠꯇ ꯊꯝꯃꯤꯃꯤ ꯑꯩ ꯀꯩꯅꯣ ꯇꯧꯈꯔꯦꯗ ꯑꯦꯛꯖꯤꯠ ꯇꯧꯈꯔꯦ ꯀꯥꯏꯒꯤꯅꯣ ꯆꯦꯅ ꯍꯣꯖꯥꯏꯒꯤꯅꯦ ꯔꯣꯁꯅꯤ ꯃꯥꯅ ꯗꯤꯃꯥꯄꯨꯔꯒꯤ ꯍꯣꯖꯥꯏꯒ ꯗꯤꯃꯥꯄꯨꯔꯒꯤꯅꯤ ꯇꯅꯨꯅ ꯀꯩꯅꯣ ꯍꯥꯏꯁꯦ श्याम हाय मोनोजित हाय अंजू अने हायरे मोनोजित पायरेक्ꯑꯦ मोनोजित चे कनागी लाइफ तनो ओ नंगी लाइफ तो मले नत्रा मोनोजित उरिदो नंगी लाइफ तनी नत्रा निगिदेरा दाबीरना करी इसैनो वक्का वक्का सकिदा तई ओ वक्का इंग्लिस्तान की इसैनी से पहाड़ी ने हाँ पहाड़ी ने कहीं हाइसे कई माया दाबीर ना उका ओ आई नाइस सॉन्ग रोशनी ने कहीं हाइसे ये मिची उड़ीने मिचे हुईदो लेथौबा वेलकम माय ब्रदर राइन हायले ओ के बड़ी और अंजलि अंजू छोटी अदुनी चुम्मी चुम्मी दाबी नाइस सॉन्ग हाइगरे उक्का ओ फिर इसे तारे नत्रो नुंगाइब्रो होजाई काय किनो से होजाई ब्यूटीज नमस्ते सीना होजाईगिनी मोनोजित अइना दिमापुरगिनी अंजुना होजाईगिनी श्यामानंदना इसै फजद्रदी ꯐꯗꯕ ꯃꯇꯥꯡ ꯌꯥꯎꯔꯗꯤ ꯉꯥꯡꯉꯣ ꯍꯥꯏꯅ ꯍꯥꯏꯔꯦ श्यामानंदना तनुना श्याम हायना हाय उषाना अंजू एंड के इसे सकलक ओ कैसे सचिगे कोई नहीं वो इसे दोस्ती इसे हक्सलसिरा हैब्रा नंग ये दोस्ती ए मोय नंग सिनानेबा तनुना हाय से कइनो ओ हराउरे हाय
ꯅꯆꯦ ꯎꯁꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯄꯍꯥꯔꯤꯅ ꯄꯥꯕ ꯊꯣꯛꯇ꯭ꯔꯕꯣ ꯀꯣꯃꯦꯟ ꯍꯥꯏꯅ ꯍꯥꯏꯔꯦ ꯊꯣꯛꯈ꯭ꯔꯦ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯕ꯭ꯌꯨꯇꯤ ꯑꯅꯤꯕꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯃꯣꯅꯣꯖꯤꯠ ꯃꯣꯅꯣꯖꯤꯠꯇꯤ ꯀꯩ ꯏꯟꯁꯥꯡ ꯉꯥ ꯆꯥꯒꯦ ꯊꯣꯡꯕ ꯑꯟꯖꯨꯁꯦ ꯑꯣꯖꯥꯏꯒꯤꯔꯣ ꯑꯧꯃꯅꯦ ꯎꯁꯥ ꯑꯟꯖꯨ ꯑꯣꯖꯥꯏꯒꯤꯅꯤ ꯖꯒꯣꯏ ꯕꯤꯔꯅ ꯁꯥꯔꯣꯅꯦ ꯖꯒꯣꯏ ꯁꯥꯔꯣꯅꯦ ꯀꯔꯤ ꯍꯥꯏꯒꯅꯨ ꯀꯔꯤ ꯍꯥꯏꯈꯔꯦ ꯖꯒꯣꯏꯅꯣ ꯗꯥꯕꯤꯔ ꯙꯨꯟ ꯇꯅ ꯅꯅ ꯙꯨꯟ ꯇꯅ ꯅꯅ ꯏꯁꯩꯗꯨꯔꯣ ꯍꯧꯖꯤꯛ ꯁꯥꯗꯣꯔꯛꯑꯗꯤ ꯅꯪ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯅꯤꯗꯣ ꯃꯣꯅꯣꯖꯤꯠ ꯐꯃꯨꯡꯗꯤ ꯂꯣꯡꯉꯩ ꯇꯥꯅꯤꯗꯣ ꯗꯥꯕꯤꯔ ꯅꯪ ꯇꯅꯨꯅ ꯄꯍꯥꯔꯤ ꯍꯦ ꯍꯦ ꯇꯧꯔꯦ ꯀꯣꯃꯦꯟ ꯆꯦꯆꯦ ꯅꯣꯛꯑꯒ ꯄꯥꯎꯗꯤ ꯆꯦꯆꯦ ꯀꯞꯄ ꯄꯥꯎꯗꯤ ꯏꯃꯣꯖꯤꯅꯤꯁꯦ ꯀꯔꯝꯕꯅꯣ ꯇꯅꯨꯕꯤ ꯀꯥꯏꯒꯤ ꯇꯅꯨꯕꯤ ꯀꯩꯅꯣ ꯇꯅꯨꯕꯤ ꯀꯩꯅꯣ ꯍꯥꯏ ꯇꯅꯨꯕꯤ ꯎꯁꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯍꯪꯒꯔꯦ ꯁꯨꯁꯤꯂꯥꯅ ꯍꯣꯖꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯀꯣ ꯐꯖꯕꯅꯤ ꯐꯖꯕꯅꯤ ꯑꯣꯖꯥꯏ ꯎꯁꯥ ꯑꯣꯖꯥꯏ ꯅꯣꯛꯅꯕ ꯃꯥꯜꯂꯤ ꯐꯖꯕꯅꯤ ꯏꯀꯥꯏꯖꯩꯀꯣ ꯎꯁꯥ ꯃꯣꯅꯣꯖꯤꯠꯅ ꯑꯟꯖꯨꯁꯦ ꯐꯖꯕꯅ ꯂꯣꯏꯔꯝꯃꯦ ꯏꯆꯦ ꯗꯤꯃꯥꯄꯨꯔ ꯃꯥꯅꯤ ꯃꯥꯅꯤ ꯐꯖꯕꯅ ꯐꯖꯕꯅ ꯑꯟꯖꯨꯁꯦ ꯐꯖꯕꯅꯤ ꯇꯅꯨꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯄꯍꯥꯔꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯎꯁꯥꯅ ꯑꯣꯏꯅꯝ ꯆꯤꯛ ꯊꯣꯡꯉꯦ ꯑꯣ ꯆꯤꯛꯀꯟ ꯊꯣꯡꯉꯦ ꯍꯥꯏꯃꯤꯅꯦ ꯃꯣꯅꯣꯖꯤꯠꯅ ꯍꯥꯏ ꯎꯁꯥ ꯍꯥꯏꯅ ꯍꯥꯏ ꯇꯅꯨꯅ ꯌꯣ ꯌꯣ ꯍꯅꯤ ꯁꯤꯡꯒꯔ ꯍꯅꯤ ꯁꯤꯡ ꯅꯠꯇꯅ ꯍꯅꯤ ꯁꯤꯡꯒꯔ ꯑꯣꯏꯈ꯭ꯔꯕꯣ ꯃꯣꯅꯣꯖꯤꯠꯅ ꯊꯣꯡꯕꯅꯤ ꯑꯣ ꯃꯆꯥ ꯊꯣꯡꯉꯤꯕ ꯃꯣꯅꯣꯖꯤꯠ ꯅꯪꯗꯤ ꯃꯄꯤ ꯅꯠꯇꯅ ꯃꯆꯥ ꯑꯣꯏꯅ ꯊꯣꯡꯉꯕꯣ ꯇꯅꯨꯅ ꯑꯣꯏꯅꯝ ꯚꯥꯔ ꯀꯧꯔꯕꯣ ꯁꯨꯁꯤꯂꯥ ꯅꯣꯏ ꯅꯨꯄꯥꯗꯒꯤ ꯁꯥꯞ ꯇꯧꯔꯛꯎꯅꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯇꯅꯨꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯃꯣꯅꯣꯖꯤꯠ ꯂꯦꯛꯈ꯭ꯔꯦ ꯍꯥꯏꯗꯣ ꯏꯃꯣꯖꯤ ꯃꯣꯅꯣꯖꯤꯠ ꯂꯦꯛꯈ꯭ꯔꯦ ꯑꯟꯖꯨꯕꯤ ꯄꯍꯥꯔꯤꯅ ꯑꯟꯖꯨꯕꯤ ꯃꯣꯅꯣꯖꯤꯠꯀꯤ ꯀꯣꯃꯦꯟ ꯄꯥꯎꯅꯦ ꯍꯥꯏꯅ ꯍꯥꯏ ꯀꯔꯝꯕ ꯀꯣꯃꯦꯟꯅꯣꯅꯦ ꯁꯦ ꯄꯥꯔꯣ ꯄꯥꯎꯅꯦ ꯄꯥꯎꯅꯦ ꯅꯪ ꯀꯣꯃꯦꯟ ꯄꯥꯎꯅꯦ ꯑꯍꯥꯎꯕꯅꯤꯅꯦ ꯎꯁꯥ ꯍꯥꯏ ꯁ꯭ꯀꯨꯜ ꯎꯁꯥꯅ ꯆꯠꯂꯒꯦꯀꯣ ꯃꯣꯅꯣꯖꯤꯠ ꯕꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯍꯪꯉꯤ ꯄꯥꯎꯅꯦ ꯅꯪ ꯄꯥꯎꯍꯦ ꯑꯩ ꯇꯥꯒꯦ ꯅꯪ ꯄꯥꯎ ꯄꯥꯎ ꯍꯥꯏꯕ ꯅꯪ ꯄꯥꯎ ꯅꯪ ꯄꯥꯎ ꯑꯩ ꯇꯥꯒꯦ ꯄꯥꯒꯦ ꯅꯪ ꯑꯩ ꯃꯤꯠꯁꯦ ꯅꯨꯡꯉꯥꯏꯇꯕ ꯈꯪꯉꯕ ꯅꯪꯒꯤ ꯕ꯭ꯔꯥꯏꯠꯅꯦꯁꯁꯦ ꯍꯦꯟꯃꯜꯂꯦ ꯑꯩ ꯃꯤꯠꯁꯦ ꯐꯖꯅ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣ ꯇꯧꯔꯨ ꯅꯪ ꯄꯥꯎꯑꯣꯕ ꯅꯪ ꯆꯦꯟꯁꯤꯜꯂꯨ ꯅꯪ ꯆꯦꯟꯁꯤꯜꯂꯨ ꯅꯪ ꯆꯦꯟꯁꯤꯜꯂꯛꯑꯣ ꯁ꯭ꯀꯨꯜ ꯆꯠꯀꯒꯦꯀꯣ ꯕꯥꯏ ꯕꯥꯏ ꯑꯅ ꯍꯥꯏꯔꯦ ꯗꯥꯕꯤꯔ ꯂꯩꯔꯤꯕꯣ ꯎꯁꯥꯅ ꯔꯣꯃꯤ ꯍꯥꯏꯔꯦ ꯐꯖꯩ ꯏꯆꯦ ꯑꯅꯤꯇꯥ ꯑꯣꯏꯔꯦ ꯐꯖꯩ ꯑꯟꯖꯨ ꯑꯣꯏꯔꯦ ꯐꯖꯩ ꯂꯣꯏ ꯐꯖꯕꯅꯤ ꯂꯣꯏ ꯐꯖꯕꯅꯤ ꯁ꯭ꯌꯥꯃꯅꯟꯗꯅ ꯌꯦ ꯗꯣꯁꯇꯤ ꯑꯣꯏ ꯌꯦ ꯗꯣꯁꯇꯤ ꯍꯧꯁꯤꯔ ꯑꯩꯗꯤ ꯍꯩꯇꯕꯅꯤꯀꯣ ꯈꯣꯟꯖꯦꯜꯗꯤ ꯑꯟꯖꯨ ꯑꯗꯨꯃꯥꯏꯅ ꯐꯖꯗꯕꯅꯤ ꯑꯩ ꯑꯗꯨꯁꯨ ꯑꯟꯖꯨꯒꯤ ꯃꯥꯏꯀꯩꯗꯤ ꯑꯩ ꯑꯣꯏꯅ ꯁꯛꯄꯤꯔꯒꯦ ꯌꯦ ꯗꯣꯁꯇꯤ हम नहीं तोड़ेंगे तोड़ेंगे दम मगर उरेदना हइबने अखोइदꯤ जगोइगासे तेरा साथ ना छोड़ेंगे लो सारांगे दिसे अखोइदि नेक्स्ट कइनो हाइसे कॉलीफ्लावर लेडी फिंगर आइना हाइरे तनुना करिनो कॉलीफ्लावर रो आइसे लेडी फिंगर ना अंजुरो पहाड़ीना पाव पाव आइना हाइरे अया करिनोनी उरिसे अंजू केके हाउ सरप्राइज आइना हाइरे अदुनी चे सुशीला ꯃꯣꯅꯣꯖꯤꯠꯅ ꯇꯅꯨ ꯆꯠꯈ꯭ꯔꯦ ꯃꯊꯛ ꯀꯣꯃꯦꯟ ꯀꯥꯈ꯭ꯔꯦ ꯇꯅꯨ ꯅꯄꯨ ꯑꯆꯨ ꯅꯥꯄꯨ ꯑꯆꯨ ꯁꯥꯔꯤꯁꯦ ꯄꯛꯆꯕꯅ ꯑꯟꯖꯨꯗ ꯄꯛꯄꯅꯤ ꯉꯁꯣ ꯉꯧꯏꯅꯤ ꯃꯥꯁꯦ ꯑꯗꯨꯏꯁꯨ ꯃꯌꯥꯡꯗꯤ ꯈꯔ ꯀꯪꯉꯝꯃꯦ ꯃꯌꯥꯝ ꯑꯟꯖꯨꯁꯦ ꯅꯍꯥꯟꯋꯥꯏ ꯎꯕ ꯀꯥꯟꯗꯅ ꯃꯁꯥꯁꯦ ꯗꯤꯛ ꯗꯤꯛ ꯂꯥꯎꯔꯝꯃꯤ ꯍꯟꯗꯛꯇꯤ ꯍꯛꯆꯥꯡ ꯌꯥꯝ ꯀꯪꯉꯝꯃꯦ ꯑꯟꯖꯨ ꯅꯪ ꯀꯃꯦꯟ ꯀꯣꯃꯦꯟ ꯄꯥꯎ ꯑꯗꯨꯅꯤ ꯇꯅꯨꯗ ꯑꯟꯖꯨꯗ ꯄꯥꯎ ꯍꯥꯏꯅꯤ ꯑꯩꯅ ꯇꯅꯨ ꯅꯪꯁꯨ ꯌꯥꯝ ꯍꯩꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯍꯥ I Keke English song my that meat pal kaino isgo my that meat pal you broke my heart I will never love you hey boniko David Sushila che Sushila no Sushila andre che Sushila na is kumak zai kare anju masak ohalu 1 2 haipet kakta ure ay aduni nang salong ne udare nangda karino jare ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯃꯌꯥꯝ ꯑꯩ ꯑꯟꯖꯨ ꯂꯒꯦ ꯑꯩꯈꯣꯏ ꯑꯟꯖꯨ ꯂꯒꯦ ꯑꯩ ꯀꯣꯃꯦꯟ ꯎꯏꯅꯦ
ꯀꯣꯃꯦꯟ ꯑꯣꯏꯅ ꯂꯩꯁꯅꯨ ꯍꯥꯏꯕ ꯑꯗꯨꯝ ꯂꯩꯁꯅꯨ ꯑꯩꯅ ꯃꯁꯛ ꯎꯠꯇꯣꯏꯕꯁꯦ ꯑꯩꯉꯣꯟꯗ ꯆꯦꯟꯍꯜꯂꯛꯀꯅꯨ ꯑꯩ ꯎꯔꯦ ꯅꯪ ꯎꯠꯂꯣ ꯅꯪ ꯁꯣꯝ ꯅꯥꯀꯟ ꯆꯠꯂꯣ ꯑꯩ ꯍꯧ ꯆꯦꯟꯈꯤꯗꯣꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛꯅꯦ ꯉꯥꯏꯈꯣ ꯆꯦꯟꯁꯤꯔꯣ ꯀꯩꯅꯣ ꯏꯔꯤꯁꯦ ꯔꯥꯕꯤ ꯊꯥꯏꯃꯥꯏ ꯏꯁꯩꯗꯣ ꯁꯛꯈ꯭ꯔꯅꯤꯀꯣ ꯋꯥ ꯋꯥ ꯀꯌꯥ ꯍꯦ ꯔꯦ ꯆꯦ ꯁꯨꯁꯤꯂꯥꯅ ꯇꯅꯨ ꯑꯣ ꯆꯦ ꯁꯨꯁꯤꯂꯥ ꯅꯠꯇꯦꯅꯦ ꯁꯨꯁꯤꯂꯥ ꯑꯣꯏꯅ ꯇꯅꯨ ꯕꯥꯔ ꯕꯥꯔ ꯍꯥꯏꯔꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯇꯅꯨꯅ ꯍꯦꯍꯦ ꯇꯅꯨꯅ ꯍꯣꯏꯅꯦ ꯑꯣꯏꯅꯝ ꯍꯥꯏ ꯁꯨꯁꯤꯂꯥꯅ ꯋꯥ ꯋꯥ ꯆꯦ ꯚꯣꯏꯁ ꯌꯥꯝ ꯐꯖꯩ ꯇꯅꯨ ꯑꯟꯖꯨ ꯀꯦꯀꯦ ꯑꯣ ꯖꯒꯣꯏ ꯁꯥꯗꯧꯔꯃꯤ ꯁꯥꯁꯤꯔ ꯍꯥ ꯖꯒꯣꯏ ꯁꯥꯔꯁꯤꯔ ꯉꯁꯤ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯋꯦꯜꯀꯝ ꯍꯥꯏꯈ꯭ꯔꯦ ꯇꯅꯨꯅ ꯋꯦꯜꯀꯝ ꯍꯥꯏ ꯗꯤꯖꯤ ꯍꯥꯏ ꯗꯤꯖꯤ ꯍꯥꯏꯈ꯭ꯔꯦ ꯁꯨꯁꯤꯂꯥ ꯑꯟꯖꯨ ꯀꯦꯀꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯁ꯭ꯌꯥꯃꯥꯅꯟꯗꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏ ꯄꯣꯊꯥꯖꯩꯁꯦ ꯍꯧꯗꯣꯛꯇꯅ ꯇꯩꯃꯥ ꯍꯥꯏꯁꯤꯅ ꯏꯁꯩ ꯁꯛꯄꯒ ꯌꯥꯎꯍꯜꯂꯦ ꯇꯅꯨꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯣ ꯏꯪꯂꯤꯁ ꯁꯣꯡ ꯍꯥꯏꯅ ꯍꯥꯏꯔꯦ नो इंग्लिश सॉन्ग क्या गुजराती मारो सऊ है तो तनु हाँ गुजराती मारो तो मपांग निक निक सऊ है वो श्यामानंदन हे नो मोनोजिना डेटिंग यामना तौर माले अंजू अदुना फजरिनी ताऊ ताऊ ꯇꯅꯨꯅ ꯁ꯭ꯌꯥꯝ ꯍꯥꯏꯅ ꯍꯥꯏꯔꯦ ꯄꯍꯥꯔꯤꯅ ꯃꯌꯥꯡ ꯀꯪꯉꯤꯗꯣ ꯃꯌꯥꯝꯒꯤ ꯑꯦꯜꯕꯤ ꯌꯥꯎꯅꯕ ꯍꯣꯠꯅꯕꯗ ꯑꯣꯏꯔꯝꯅꯤ ꯃꯌꯥꯝꯒꯤ ꯋꯥꯍꯟ ꯈꯟꯕꯗ ꯃꯅꯤ ꯃꯅꯤ ꯄꯍꯥꯔꯤ ꯍꯛꯆꯥꯡ ꯐꯖꯅ ꯀꯪꯉꯝꯃꯦ ꯑꯟꯖꯨꯁꯦ ꯆꯦ ꯁꯨꯁꯤꯂꯥꯅ ꯑꯟꯖꯨ ꯃꯌꯥꯡ ꯀꯪꯕꯩ ꯀꯔꯤ ꯍꯤꯗꯥꯛ ꯆꯥꯒꯦ ꯑꯩꯉꯣꯟꯗꯁꯨ ꯄꯤꯌꯨ ꯍꯥꯏ ꯃꯌꯥꯡ ꯀꯪꯃꯟꯕꯩ ꯀꯩ ꯍꯤꯗꯥꯛ ꯆꯥꯒꯦ ꯍꯥꯏ ꯏꯆꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯃꯥ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ओ मेरी प्यारी बिंदिया अंजू कमेंट पारो 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 तनु पारिसिदी केकेना पाबगा केकेना पारा तानुंगायना पाहनबनिने रोजी लाए तनु साइडदा अंजू हाइदले रोजी लाए रोजी वेलकम सेनिमक इचे अनीमक थैंक यू रोजी रोजी नुंगाइरिबो कइंजांग चारगे ꯑꯉꯥꯡꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯔꯣꯖꯤ ꯃꯣꯅꯣꯖꯤꯠꯅ ꯍꯥꯏ ꯁꯨꯁꯤꯂꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯇꯅꯨꯅ ꯀꯩꯅꯣ ꯍꯥꯏꯁꯦ तनु श्याम तैमा तनु सबको दिमाग खटी हूँ सुमन सिंगा जगोई सागरे म्यूजिक का मना फोंदगा कइनोगा हेडफोन का पांसंदना सुशीलाना कइनो हाइसे रोजी उइरे उदबा नुंगाइरिबो हाइना हारे भाईना तनु आई चटलगे सुम साउनिंगगे करिगी साउरिनोहे पहाड़ी रोजी नुंगाइरिये चे सुशीला चेदी है रोजी कइंजांग चारके तनुना कइनो हाइसे ꯑꯩꯈꯣꯏ ꯑꯟꯖꯨ ꯅꯨꯡꯁꯤꯕꯤ ꯂꯚ ꯌꯨ ꯅꯪ ꯑꯗꯨꯝ ꯀꯔꯤ ꯌꯥꯝ ꯐꯖꯔꯤ ꯀ꯭ꯌꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯇꯅꯨ ꯅꯪꯅ ꯐꯖꯔꯒ ꯃꯤꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯅꯪ ꯐꯖꯕ ꯂꯩꯇꯦ ꯑꯗꯨꯅꯤ ꯀꯣꯃꯦꯟ ꯄꯥꯜꯂꯣ ꯃꯣꯅꯣꯖꯤꯠ ꯀꯔꯝꯕ ꯁꯨꯁꯤꯂꯥꯅꯣ ꯗꯤꯖꯤꯔꯣ ꯑꯣꯏꯅꯥꯝꯔꯣ ꯃꯌꯥꯝ ꯁꯥꯕ꯭ꯔꯣ ꯆꯦ ꯌꯥꯝ ꯁꯥꯏꯌꯦ ꯁꯤꯗꯁꯨ ꯄꯍꯥꯔꯤ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏ ꯁ꯭ꯌꯥꯝꯕ꯭ꯔꯣ ꯂꯥꯛꯆꯔꯤꯌꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯂꯥꯛꯄꯤꯔꯤ ꯍꯥꯏꯈ꯭ꯔꯦ ꯁ꯭ꯌꯥꯝ ꯅꯣꯅꯣ ꯐ꯭ꯔꯣꯝ ꯀꯁꯥꯔ ꯍꯥꯏ ꯑꯟꯖꯨ ꯑꯩ ꯂꯥꯛꯏꯀꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤ ꯉꯥ ꯆꯥꯔꯦꯅꯀꯣ ꯁꯤꯒꯤꯁꯦ ꯄꯥꯍꯧꯗ꯭ꯔꯦ ꯑꯗꯨ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯔꯤ ꯆꯦ ꯉꯥ ꯆꯥꯔꯦ ꯑꯉꯥꯡꯗꯤ ꯀꯣꯏꯈ꯭ꯔꯦ ꯏꯆꯦ ꯑꯅꯤꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯔꯣꯖꯤ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯃꯊꯦꯜ ꯌꯥꯝꯃꯦ ꯉꯁꯤꯗꯤ ꯑꯟꯖꯨ ꯅꯝꯕꯔ ꯅꯪꯅꯤ ꯍꯥꯏ ꯀꯩꯁꯨꯝ ꯇꯧꯗꯦ ꯀꯩꯅꯣ ꯀꯩꯁꯨꯝ ꯇꯧꯗꯦ ꯍꯥꯏꯔ ꯀꯔꯤꯒꯤ ꯆꯠꯀꯦ ꯇꯧꯔꯤꯅꯣ ꯀꯩꯅꯣ ꯀꯩꯅꯣ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯥꯏꯕ꯭ꯔꯣ ꯑꯟꯖꯨ ꯄꯍꯥꯔꯤꯒꯤ ꯀꯣꯃꯦꯟ ꯄꯥꯗ꯭ꯔꯣ ꯄꯥꯔꯤꯗꯨꯗꯤꯅ ꯇꯅꯨ ꯍꯥꯏ ꯑꯟꯖꯨ ꯑꯩ ꯂꯥꯛꯑꯦꯀꯣ ꯍꯦꯜꯂꯣ ꯅꯣꯅꯣ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯣꯅꯣ ꯅꯣꯅꯣ ꯂꯥꯏꯛ ꯇꯧꯗ꯭ꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯅꯣ ꯀꯩ ꯅꯪ ꯍꯥꯏꯒꯅꯨ ꯅꯣ ꯍꯥꯏꯔ ꯏꯁꯇꯣꯞ ꯅꯣꯠꯄꯤꯗꯅ ꯅꯪꯅꯤ ꯍꯥꯏ ꯀꯩꯅꯣ ꯑꯣ ꯃꯥꯏꯗ ꯐꯒ꯭ꯔꯦ ꯍꯥꯏꯕꯤꯌꯨꯅꯦ ꯆꯦ ꯁꯨꯁꯤꯂꯥ ꯗꯤꯖꯤ ꯑꯩ ꯍꯥꯏ ꯀꯔꯤ ꯁꯦꯕꯣꯠ ꯊꯣꯡꯕ ꯆꯥꯏꯌꯦ ꯆꯦ ꯉꯥ ꯆꯥꯏ ꯍꯥꯏꯕꯅꯦ ꯆꯥꯏꯌꯦ ꯆꯦ ꯁꯨꯁꯤꯂꯥ ꯗꯤꯖꯤ ꯑꯩ ꯉꯥ ꯆꯥꯏꯌꯦ ꯆꯦꯗꯤ
ꯅꯣꯅꯣ ꯍꯥꯏꯈꯔꯦ ꯀꯩꯅꯣꯅ ꯔꯣꯖꯤꯅ ꯀꯦꯀꯦꯁꯦ ꯌꯥꯝ ꯀꯣꯏꯔꯤ ꯂꯣꯏꯔꯦ ꯍꯟꯗꯛ ꯌꯥꯝ ꯐꯖꯩꯅ ꯂꯣꯏꯔꯦꯍꯦ ꯔꯣꯖꯤ ꯅꯪꯁꯤꯅ ꯖꯥꯠ ꯖꯥꯠ ꯉꯥꯡꯕꯤꯔꯗꯅ ꯍꯣꯏꯗꯤ ꯃꯤꯅꯦ ꯔꯣꯖꯤ ꯅꯆꯦ ꯀꯦꯀꯦꯒꯤꯗꯤ ꯁ꯭ꯀꯨꯜ ꯍꯥꯡꯉꯗꯤ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯗ꯭ꯌꯨꯇꯤ ꯆꯠ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯇ꯭ꯌꯨꯁꯟꯃꯨꯛ ꯇꯥꯛ ꯊꯕꯛ ꯆꯤꯜꯂꯤꯃꯤꯅꯦ ꯀꯣꯏꯔꯤ ꯃꯇꯥꯡꯁꯤꯒ ꯀꯣꯏꯍꯧꯗ꯭ꯔꯗꯤ ꯌꯥꯗꯦꯅꯦ ꯖꯨꯂꯥꯏꯒꯤ ꯕꯟ ꯃꯅꯨꯡꯁꯤꯒ ꯀꯣꯏꯍꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯌꯦꯡꯉꯨꯁꯦ ꯔꯣꯖꯤꯅ ꯍꯦꯍꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯀꯩꯅꯣꯅ ꯁꯨꯁꯤꯂꯥ ꯒꯤꯇꯥ ꯁꯣꯛꯖꯤ ꯀꯩꯅꯣ ꯏꯠꯁꯦ ꯒꯤꯇꯥ ꯁꯣꯛꯖꯤ ꯈꯥꯂꯦꯑꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯄꯍꯥꯔꯤꯅ ꯅꯪꯅ ꯃꯤꯔꯥꯏꯕꯤꯔꯕ ꯑꯩꯁꯦ ꯌꯦꯡꯂꯝꯃꯨ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯁꯨꯁꯤꯂꯥꯅ ꯗꯅꯣ ꯕꯣꯕꯣꯇꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯟꯖꯨꯅ ꯄꯥꯝꯕꯔꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯅꯤꯁꯦ ꯄꯥꯝꯕꯅꯦ ꯇꯅꯨꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯔꯣꯖꯤ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯥꯏꯅ ꯄꯍꯥꯔꯤꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯄꯍꯥꯔꯤꯒꯤ ꯃꯦꯁꯦꯖꯁꯤꯕꯨ ꯀꯥꯏ ꯀꯥꯈ꯭ꯔꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯛ ꯊꯣꯛꯑꯣ ꯑꯩ ꯃꯃꯥꯏ ꯇꯥꯔꯨꯈꯤꯒꯦ ꯅꯣꯏ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯍꯥꯏꯅ ꯍꯥꯏ ꯄꯍꯥꯔꯤꯅ ꯄꯥꯎꯗꯣ ꯀꯥꯏꯔꯕ ꯊꯃꯣꯏꯁꯦ ꯊꯦꯡꯖꯤꯟꯖꯍꯧꯒꯦ ꯏꯔꯥꯟ ꯏꯔꯥꯟꯅꯤ ꯈꯟꯅ ꯈꯪꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏ ꯏꯆꯦ ꯇꯅꯨ ꯑꯩ ꯉꯥ ꯆꯥꯏꯌꯦ ꯍꯥꯏꯅ ꯍꯥꯏ ꯃꯣꯅꯣꯖꯤꯠꯅ ꯃꯣꯅꯣꯖꯤꯠꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯄꯍꯥꯔꯤ ꯁꯣꯡ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯨ ꯈꯪꯕꯤꯗꯦ ꯅꯪꯅ ꯑꯩꯅ ꯄꯥꯝꯃꯤ ꯍꯥꯏꯕꯁꯨ ꯊꯥꯖꯕꯤꯗꯦ ꯅꯪꯅ ꯄ꯭ꯂꯤꯖ ꯃꯌꯨꯝ ꯇꯥꯕꯤꯌꯨ ꯇꯅꯨꯅ ꯔꯣꯖꯤꯅ ꯃꯦꯁꯦꯖ ꯌꯥꯝ ꯀꯛꯏ ꯀꯩꯒꯤꯅꯣ ꯔꯣꯖꯤ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯇꯧ ꯁ꯭ꯌꯥꯝ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯀꯥꯏ ꯒꯦꯋꯤꯡ ꯀꯥꯏ ꯒꯦꯃꯤꯡꯁꯦ ꯉꯥꯏꯈꯣꯀꯣ ꯀꯥꯏ ꯒꯦꯃꯤꯡꯁꯦ ꯀꯥꯏ ꯒꯦꯃꯤꯡꯁꯦ ꯏꯆꯥꯅꯨꯄꯥ ꯃꯥꯜꯂꯦ ꯊꯣꯏꯊꯣꯏꯅꯦꯍꯦ ꯍꯥꯏꯗꯧꯕꯅꯦ ꯃꯥ ꯔꯣꯖꯤ ꯃꯦꯁꯦꯖ ꯗꯤꯂꯤꯠ ꯇꯧꯈꯔꯦ ꯇꯅꯨꯅ ꯔꯣꯖꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯔꯣꯖꯤꯅ ꯑꯟꯖꯨꯁꯤ ꯔꯥꯁꯤ ꯌꯥꯝ ꯂꯩ ꯐꯖꯕꯅꯤ ꯐꯖꯕꯅꯤ ꯔꯣꯖꯤ ꯑꯟꯖꯨꯁꯤ ꯐꯖꯕꯅꯤ ꯔꯣꯖꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯤꯜꯂꯛꯀꯅꯣꯍꯦ ꯀꯩꯅꯣꯍꯦ ꯏꯀꯥꯏꯕꯝ ꯌꯥꯎꯁꯜꯂꯛꯑꯦꯍꯦ ꯅꯪ ꯅꯨꯄꯥꯒ ꯑꯣꯏꯔꯝꯃꯗꯤ ꯃꯤꯆꯤ ꯈꯠꯆꯟꯒꯅꯤ ꯍꯥꯏꯕꯅꯦ ꯔꯣꯖꯤ ꯏꯆꯦ ꯇꯅꯨꯗꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯇꯅꯨꯅ ꯔꯣꯖꯤ ꯑꯩꯗꯤ ꯚꯥꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯅꯣꯅꯣ from Kasarna kꯩꯅꯣ ꯍꯥꯏꯁꯦ ꯑꯟꯖꯨ ꯂꯥꯏꯛ ꯗꯟ ꯀꯩꯅꯣ ꯍꯥꯏꯁꯦ ꯁꯦ ꯀꯔꯤꯅꯣ ꯏꯟꯖꯥꯡꯗꯤ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯆꯥꯔꯦ ꯍꯥꯏꯔꯦ ꯉꯁꯤ ꯈꯪꯗ꯭ꯔꯦ ꯁꯤ ꯀꯩꯅꯣ ꯉꯁꯤꯒꯤ ꯍꯥꯏꯔ ꯈꯪꯗꯦ ꯉꯁꯤꯒꯤ ꯏꯟꯖꯥꯡꯗꯤ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯆꯥꯔꯦ ꯍꯥꯏꯔꯦ ꯉꯁꯤꯒꯤ ꯏꯟꯖꯥꯡꯗꯤ ꯀꯥꯡꯁꯣꯏ ꯑꯣꯏꯅ ꯆꯥꯔꯦ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯉꯁꯤꯒꯤ ꯑꯣ ꯃꯥꯅ ꯖꯤꯁꯤ ꯃꯃꯥꯡ ꯍꯥꯞꯆꯤꯟꯕꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯁ꯭ꯌꯥꯃꯅꯟꯗꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯄꯍꯥꯔꯤ ꯅꯣꯡꯃꯥꯏꯊꯦꯝꯒꯤ ꯏꯁꯩ ꯃꯇꯦꯛ ꯑꯝꯇ ꯇꯥꯅꯤꯡꯈ꯭ꯔꯦꯗ ꯀꯩꯅꯕꯩ ꯅꯠꯇꯕꯤ ꯆꯦ ꯁꯨꯁꯤꯂꯥꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯣꯟ ꯍꯥꯏꯅ ꯍꯥꯏꯔꯦ ꯆꯦ ꯁꯨꯁꯤꯂꯥ ꯋꯥ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯑꯣꯟ ꯇꯧꯈꯔꯦ ꯄꯥꯔꯣ 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 ꯃꯦꯁꯦꯁ ꯄꯥꯔꯣ ꯄꯥꯔꯣ ꯉꯥꯛꯇꯪ ꯃꯃꯤꯅ ꯁꯤ ꯂꯥꯛꯑꯣꯏ ꯅꯣꯏ ꯃꯃꯥꯒꯤ ꯃꯦꯁꯦꯁ ꯄꯥꯕꯗꯩ ꯋꯥꯔꯦ ꯄꯥꯎꯅꯦ ꯏꯪꯕꯀ ꯐꯔꯦꯗ ꯍꯥꯏꯈꯔꯦ ꯇꯅꯨ ꯁꯦ ꯑꯁꯦꯡꯕꯅꯤ ꯌꯥꯝ ꯆꯝꯅ ꯐꯖꯩ ꯍꯥꯏꯗꯣ ꯍꯥꯏ ꯃꯥꯅ ꯔꯣꯖꯤꯒꯤꯁꯦ ꯑꯅꯨꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯅꯨ ꯍꯥꯏ ꯑꯅꯨ ꯀꯅꯥ ꯂꯩꯒꯦ ꯑꯅꯨ ꯍꯥꯏ ꯍꯥꯏꯈꯔꯦ ꯑꯅꯨ ꯍꯥꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯅꯨ ꯀꯅꯥꯅꯣ ꯔꯣꯖꯤꯅ ꯇꯤꯖꯤ ꯃꯦꯗꯥꯝ ꯗꯥꯅꯤ ꯁꯨꯁꯤꯂꯥꯅ ꯌꯦꯁ ꯑꯥꯏ ꯑꯦꯝ ꯍꯤꯌꯔ ꯍꯥꯏꯅ ꯍꯥꯏꯔꯦ ꯇꯅꯨꯅ ꯗꯥ ꯕꯤꯔꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯒꯅꯤ ꯑꯟꯖꯨ ꯔꯥꯁꯤ ꯂꯩꯕꯤ ꯏꯆꯦ ꯇꯅꯨ ꯕꯥꯔ ꯍꯥꯏꯗꯤ ꯇꯅꯨꯅ ꯑꯣꯏꯅꯝ ꯍꯥꯏ ꯆꯦ ꯁꯨꯁꯤꯂꯥꯅ ꯑꯣ ꯃꯣꯅꯣꯖꯤꯠ ꯍꯥꯏ ꯅꯪ ꯀꯔꯤꯒꯤ ꯀꯣꯃꯦꯟ ꯄꯥꯗ꯭ꯔꯤꯒꯦꯗꯣ ꯁꯨꯁꯤꯂꯥꯅ ꯍꯪꯈꯔꯦ ꯁꯨꯁꯤꯂꯥ ꯑꯣꯏꯅꯝ ꯔꯣꯖꯤ
ꯑꯣꯟ ꯆꯦꯇꯅꯨ ꯑꯗꯨꯝ ꯍꯧ ꯌꯥꯝ ꯀꯦꯀꯦꯅ ꯄꯥꯔꯒꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯗꯨꯒ ꯃꯥ ꯄꯥꯍꯜꯂꯦ ꯄꯥꯃꯤꯟꯅꯔꯤꯁꯤꯗꯤ ꯏꯕꯥꯅꯤ ꯑꯩꯁꯨ ꯄꯥꯔꯤꯁꯤꯗꯤ ꯑꯣꯏꯅ ꯔꯅꯨ ꯔꯥꯅꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯦ ꯗꯥꯕꯤꯅ ꯁꯨꯁꯤꯂꯥ ꯗꯤꯗꯤꯅ ꯃꯣꯅꯣꯖꯦꯠ ꯑꯩꯁꯦ ꯕꯣꯠ ꯊꯣꯡꯕ ꯀꯩꯅꯣ ꯍꯥꯏꯁꯦ ꯁꯨꯁꯤꯂꯥ ꯁꯦꯕꯣꯠ ꯌꯥꯝ ꯍꯥꯎꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯟꯖꯨ ꯀꯣꯃꯦꯟꯁ ꯄꯥꯔꯣ ꯍꯥꯏ ꯃꯣꯅꯣꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯟꯖꯨ ꯅꯪꯒꯤ ꯂꯥꯏꯐꯁꯦ ꯃꯩ ꯇꯥꯔꯦꯍꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯟꯖꯨ ꯀꯃꯦꯟ ꯄꯥꯎ ꯄꯥꯎ ꯀꯩꯅꯣꯅ ꯀꯩꯅꯣ ꯏꯔꯤꯁꯦ ꯀꯩꯅꯣ ꯃꯥꯏ ꯌꯥꯝ ꯉꯥꯡꯁꯤꯜꯂꯛꯀꯅꯨꯍꯦ ꯀꯤꯌꯦ ꯗꯥꯕꯤ ꯍꯥꯏꯔꯒ ꯀꯩꯅꯣ ꯃꯥꯅꯦ ꯑꯩꯁꯨ ꯃꯤꯠꯁꯦ ꯊꯨꯞꯄꯦ ꯃꯅꯝ ꯅꯨꯡꯁꯤꯕ ꯁꯦꯕꯣꯠꯇꯣ ꯍꯥꯎꯕꯅꯦ ꯇꯤꯖꯤ ꯍꯥꯏꯔꯦ ꯏꯁꯥ ꯈꯕꯛ ꯈꯕꯛ ꯍꯥꯏꯔꯣ ꯈꯕꯣꯛ ꯈꯕꯣꯛ ꯍꯥꯏꯔꯣ ꯎꯁꯥ ꯀꯕꯣꯛ ꯀꯕꯣꯛ ꯃꯤ ꯊꯨꯞꯄꯅ ꯂꯣꯏꯔꯦ ꯀꯩꯅꯣꯅ ꯌꯦꯁ ꯆꯦ ꯅꯣꯅꯣ ꯑꯟꯖꯨꯒꯤ ꯂꯥꯏꯐꯁꯦ ꯐꯥꯏꯌꯔ ꯃꯩꯅꯤ ꯍꯥꯏꯌꯦ ꯑꯟꯖꯨ ꯀꯣꯃꯦꯟ ꯄꯥꯕ ꯏꯀꯥꯏꯔꯕꯣ ꯀꯦꯀꯦ ꯂꯩꯕꯗꯨꯅ ꯑꯗꯨꯗ ꯀꯅꯥ ꯈꯪꯅꯤ ꯃꯁꯤ ꯏꯀꯥꯏꯔꯕ ꯀꯦꯀꯦꯁꯦ ꯈꯪꯗꯔꯦꯗ ꯑꯩꯗꯤ ꯎꯁꯥ ꯑꯣꯖꯥꯒꯨꯝꯕꯅꯦ ꯏꯀꯥꯏꯌꯦ ꯃꯥꯏ ꯃꯃꯥꯡꯗ ꯀꯃꯦꯟꯒ ꯍꯣꯏꯅꯦ ꯄꯥꯕ ꯍꯣꯏꯅꯦ ꯎꯁꯥ ꯍꯣꯏꯅꯦ 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 ꯔꯣꯖꯤ ꯕꯥꯔ ꯀꯩꯅꯣꯁꯦ ꯀꯧꯕ ꯕꯥꯔ ꯍꯤꯟꯖꯥꯡ ꯀꯧꯕ ꯑꯃ ꯂꯩ ꯍꯤꯟꯖꯥꯡ ꯑꯃ ꯂꯩ ꯅꯪ ꯈꯪꯗ ꯇꯧꯔꯤꯅꯤ ꯍꯥꯏ ꯀꯩꯅꯣ ꯕꯥꯔ ꯍꯥꯏꯗꯤ ꯈꯪꯗꯦ ꯁꯦꯕꯣꯠ ꯃꯅꯝ ꯅꯨꯡꯁꯤꯕꯤꯗꯣ ꯍꯥꯎꯕꯅꯤ ꯉꯥ ꯃꯆꯥꯒ ꯈꯥꯖꯤꯡꯒꯁꯨ ꯍꯥꯎꯕꯅꯤ ꯎꯁꯥ ꯈꯥꯖꯤꯡ ꯉꯥꯔꯤꯒꯁꯨ ꯍꯥꯎꯕꯅꯤ ꯈꯥꯖꯤꯡ ꯑꯇꯦꯛꯄꯒꯁꯨ ꯑꯗꯨꯝ ꯍꯥꯎꯕꯅꯤ ꯁꯦꯕꯣꯠꯇꯣ ꯁ꯭ꯌꯥꯝꯁꯟꯗ꯭ꯔꯅ ꯑꯣꯟꯂꯥꯏꯟ ꯍꯥꯏꯔꯦ ꯁꯨꯁꯤꯂꯥꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯆꯦ ꯁꯨꯁꯤꯂꯥꯅ ꯁꯨꯁꯤꯂꯥꯁꯦ ꯑꯅꯤ ꯁꯨꯔꯕꯅꯤꯅ ꯁꯤꯗ ꯑꯩ ꯕꯨꯕꯥ ꯆꯠꯂꯦꯅꯦ ꯁꯤꯅ ꯇꯤꯖꯤ ꯍꯥꯏꯔꯣ ꯑꯃꯗꯨꯅ ꯑꯣꯏꯅꯥꯝ ꯍꯥꯏꯔꯣ ꯏꯆꯦ ꯁꯨꯁꯤꯂꯥ ꯗꯤꯖꯤꯅ ꯎꯁꯥ ꯑꯩꯒꯤꯁꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯗꯨꯅꯤ ꯌꯥꯏ ꯃꯅꯝ ꯅꯨꯡꯁꯤꯕꯗꯣ ꯃꯅꯝ ꯅꯨꯡꯁꯤꯕꯗꯨꯅꯤ ꯌꯥꯏ ꯑꯗꯨ ꯄꯥꯔꯣ ꯄꯥꯔꯣ ꯅꯪ ꯄꯥꯔꯣ ꯑꯩꯁꯨ ꯃꯤꯠꯁꯨ ꯄꯤꯕ ꯆꯥꯛꯑꯦꯕꯣ ꯅꯪꯒꯤ ꯕ꯭ꯔꯥꯏꯠꯅꯦꯁꯁꯦ ꯍꯦꯟꯃꯜꯂꯦ ꯆꯤꯟꯖꯤꯜꯂ ꯄꯥꯔꯣ ꯃꯤꯠꯁꯦ ꯎꯕ ꯉꯝꯗꯔꯦ ꯄꯥꯎꯅꯦ ꯐꯣꯟꯒ ꯊꯝꯈꯔꯦ ꯑꯩ ꯍꯧꯖꯤꯛ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯣꯔꯦꯀꯣ ꯃꯌꯥꯝ ꯑꯟꯖꯨꯁꯤꯅ ꯃꯅꯥꯛꯁꯤꯗ ꯆꯤꯡꯉꯦ ꯆꯤꯡꯅꯗꯅ ꯑꯩꯁꯤꯗꯤ ꯌꯦꯡꯉꯨꯁꯦ ꯇꯧꯔꯤ ꯂꯤꯂꯥꯁꯦ ꯄꯥꯃꯤꯟꯅꯁꯤ ꯀꯩꯅꯣ ꯀꯩꯅꯣ ꯍꯥꯎꯕꯅꯤ ꯁꯨꯁꯤꯂꯥ ꯍꯥꯏꯈꯔꯦ ꯑꯅꯨ ꯅꯣꯅꯣꯁꯦ ꯑꯅꯨ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗꯔ ꯈꯪꯗꯦꯅꯦ ꯑꯟꯖꯨ ꯌꯥꯝꯅ ꯏꯀꯥꯏꯒꯜꯂꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯁꯨ ꯄꯍꯥꯔꯤ ꯁꯣꯡꯗꯣ ꯇꯥꯕꯤꯌꯨ ꯍꯥꯏꯕꯅꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯍꯥꯏꯈꯔꯦ ꯄꯥꯔꯤꯅ ꯌꯥꯝ ꯕꯥꯏ ꯕꯥꯏ ꯉꯟꯅ ꯕꯥꯏ ꯕꯥꯏ ꯀ ꯕꯥꯏ ꯄꯍꯥꯔꯤ ꯍꯥꯏꯈ꯭ꯔꯦꯅꯦ ꯈꯨꯠꯀ ꯆꯨ ꯇꯧꯗꯅ ꯁꯤ ꯍꯥꯏꯍꯧꯗ꯭ꯔꯦ ꯏꯇꯩꯃꯇꯅꯨ ꯁꯨꯁꯤꯂꯥꯁꯦ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯁꯨꯁꯤꯂꯥꯁꯦ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯁꯥꯏ ꯍꯥꯏꯕ ꯎꯝ ꯀꯣꯏꯂꯥꯄꯨꯔꯒꯤ ꯃꯤꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗ꯭ꯔꯦ ꯃꯣꯏ ꯋꯥꯔꯤꯁꯦ ꯎꯝ ꯌꯥꯝ ꯀꯩꯅꯣ ꯑꯣ ꯑꯣꯏꯅꯝꯅꯣ ꯀꯗꯥꯏꯒꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯕꯥꯔ ꯕꯥꯔ ꯍꯥꯏꯁꯦ ꯀꯩ ꯏꯟꯖꯥꯡꯅꯣ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯦ ꯕꯥꯔ ꯍꯥꯏꯁꯦ ꯀꯔꯤ ꯚꯔ ꯏꯟꯖꯥꯡꯅꯣ ꯚꯔ ꯍꯥꯏꯔꯝꯒꯅꯤ ꯃꯥꯒꯤ ꯕꯥꯔ ꯕꯥꯔ ꯍꯥꯏꯅꯗꯕ ꯃꯥ ꯍꯥꯏꯔꯒ ꯑꯃ ꯂꯩꯕꯅꯦ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯥ ꯏꯁꯇꯥꯏꯜ ꯑꯃ ꯍꯥꯏꯕ ꯂꯩꯕꯅꯦ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯪꯅꯔꯦ ꯀꯔꯤ ꯅꯪ ꯃꯊꯦꯜ ꯑꯝꯇꯪ ꯆꯥꯒꯦ ꯍꯥꯏꯔꯣ ꯍꯥꯏꯈꯔꯦ ꯍꯥꯏ ꯏꯁꯥꯅ ꯁꯨꯁꯤꯂꯥꯅ ꯀꯦꯀꯦ ꯆꯁꯃꯥ ꯎꯞꯄꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯅꯦ ꯆꯦ ꯁꯨꯁꯤꯂꯥ ꯃꯤꯠꯁꯦ ꯊꯨꯞꯄ ꯑꯗꯨꯅ ꯑꯩꯅꯦ ꯈꯅꯤꯡ ꯍꯟꯅ ꯊꯣꯛꯈ꯭ꯔꯕ ꯃꯤꯠꯁꯦ ꯊꯨꯞꯀꯠꯂꯛꯄ ꯅꯪꯒꯤ ꯕ꯭ꯔꯥꯏꯠꯅꯦꯁꯁꯦ ꯅꯪ ꯀꯃꯥꯏꯅ ꯃꯤꯠꯁꯦ ꯌꯦꯡ ꯉꯝꯃꯦ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯥꯏ ꯑꯩꯁꯨ ꯂꯩꯊꯍꯧꯕꯅꯦ ꯃꯤꯠꯁꯦ ꯇꯟꯗꯟ ꯄꯥꯏꯔꯦ ꯚꯔ ꯚꯔ ꯕꯔ ꯍꯤꯟꯖꯥꯡꯅꯤꯌꯦ ꯇꯅꯣꯅ ꯍꯣꯏꯃ ꯑꯩ ꯂꯥꯏꯔꯤꯛꯇ ꯂꯥꯡꯉ ꯇꯥꯡꯉ ꯆꯠꯂꯗꯤ ꯃꯥꯏ ꯂꯥꯏꯐꯇꯨ ꯁꯣꯏ ꯇꯧꯕꯤꯗꯨꯅꯤꯅ ꯏꯃꯥꯏ ꯅꯪ ꯄꯨꯡ ꯑꯃ ꯐꯥꯗꯣꯔꯦ ꯄꯨꯡ ꯑꯃ ꯐꯥꯔꯗꯤ ꯂꯣꯏꯁꯟ ꯌꯥꯔꯦ ꯆꯦ ꯁꯨꯁꯤꯂꯥꯅ ꯇꯅꯨ ꯇꯨꯀꯠꯆꯩꯌꯦ ꯚꯔ 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 ꯁ꯭ꯌꯥꯃꯥꯅꯟꯗ ꯍꯦ ꯍꯦ ꯅꯣꯛꯈꯔꯦ ꯆꯦ ꯎꯁꯥ ꯕꯥꯏ ꯑꯅ ꯍꯥꯏꯔꯦ ꯇꯅꯨꯅ ꯂꯩꯔꯨꯅꯦ ꯅꯣꯏ ꯃꯌꯥꯝ ꯂꯩꯇ꯭ꯔꯗꯤ ꯂꯥꯏꯐꯁꯦ ꯀꯃꯥꯏꯅ ꯆꯥꯗꯣꯏꯒꯦ ꯂꯩꯌꯨꯅꯦ ꯑꯣꯏꯅꯃꯥꯁꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯇꯅꯨꯅ
ꯄꯥꯔꯂꯔ ꯆꯠꯇ꯭ꯔꯁꯨ ꯐꯖꯕꯅꯤꯗ ꯀꯩꯅꯣ ꯅꯪꯕꯨ ꯕ꯭ꯌꯨꯇꯤ ꯄꯥꯔꯂꯔꯒ ꯆꯠꯇ꯭ꯔꯣ ꯁ꯭ꯌꯥꯃꯥꯅꯟꯗꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯆꯥ ꯊꯛꯀꯁꯦ ꯃꯌꯥꯝ ꯑꯩꯅ ꯑꯦꯜꯕꯤ ꯌꯥꯎꯕ ꯍꯧꯔꯗꯤ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯌꯥꯎꯕꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯁ꯭ꯌꯥꯃꯥꯅꯟꯗꯅ ꯁꯨꯁꯤꯂꯥꯅ ꯑꯣꯏ ꯁꯤꯗ ꯂꯩꯌꯦ ꯇꯅꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯇꯅꯨꯅ ꯁꯨꯁꯤꯂꯥ ꯀꯔꯤꯅꯣ ꯑꯉꯥꯡ ꯀꯩꯅꯣ ꯍꯧꯁꯦ ꯑꯉꯥꯡ ꯃꯆꯤꯅꯤ ꯀꯩꯅꯣ ꯍꯥꯏ ꯇꯅꯨ আমি শেষ গুজরাটি শেষ ꯇꯅꯣ ꯒꯨꯖꯔꯥꯇꯤ ꯃꯤꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯆꯥꯄꯣꯠꯁꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯗꯤ ꯒꯨꯖꯔꯥꯠꯇꯒ ꯆꯠꯆꯗ꯭ꯔꯤꯃꯤꯅ ꯈꯪꯗꯦ ꯑꯟꯖꯨ ꯑꯩꯈꯣꯏ ꯁ꯭ꯌꯥꯝꯁꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤꯀꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯇꯅꯨꯅ ꯑꯟꯖꯨ ꯑꯩꯈꯣꯏ ꯁ꯭ꯌꯥꯝꯁꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯁꯨꯁꯤꯂꯥꯅ ꯇꯨꯀꯠꯆꯩ ꯇꯅꯨ छी ꯅꯪ ꯉꯥꯏꯅ ꯍꯥꯏꯔꯦ ꯅꯪꯗꯨꯒ ꯄꯥꯔꯛꯑꯣꯅꯦ ꯑꯗꯨꯏꯗꯤ ꯑꯗꯨꯒ ꯆꯦꯡꯉ ꯄꯥꯔꯣ ꯑꯁꯤꯒ ꯅꯨꯡꯉꯥꯏꯇꯗꯤ ꯑꯃꯗꯣ ꯆꯦꯡꯉ ꯄꯥꯔꯣ ꯑꯃꯗꯣ ꯆꯦꯡꯉ ꯄꯥꯔꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦꯅꯦ ꯁꯥꯔꯦ ꯆꯥꯔ ꯀꯌꯥꯒꯤ ꯂꯩꯖꯥꯠꯅꯣ ꯄꯥꯔꯣ ꯄꯥꯔꯣ ꯅꯪ ꯄꯥꯔꯣ ꯃꯤꯑꯣꯏꯕꯒꯤ ꯀꯔꯤꯅ ꯁꯦ ꯑꯉꯛꯄꯅꯤ ꯀꯩꯗꯧꯔꯒꯦ ꯃꯁꯤꯅꯕꯨ ꯀꯔꯤꯅꯣ ꯀꯗꯥꯏꯗ ꯀꯔꯤ ꯂꯝꯗꯒꯤ ꯋꯥꯈꯜ ꯍꯥꯏꯗꯅ ꯊꯝꯃꯦꯜꯁꯤꯒ ꯅꯪ ꯑꯩꯈꯣꯏꯅꯤꯒꯤ ꯍꯥꯞꯄꯧꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯁꯤꯒꯤꯁꯤꯒ ꯑꯗꯨꯅꯅꯤ ꯑꯩꯒꯤ ꯃꯤ ꯂꯥꯛꯇ꯭ꯔꯤꯁꯦ ꯑꯃꯕꯨ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯁꯦ ꯑꯉꯛꯄꯅꯤ ꯍꯥꯏꯌꯨ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯁꯦ ꯑꯉꯛꯄꯅꯤ ꯀꯅꯥ ꯀꯩꯗꯧꯔꯒꯦ ꯁꯤꯅ ꯋꯥꯔꯤ ꯀꯩꯗꯧꯔꯒꯦ ꯑꯣ ꯒꯨꯖꯔꯥꯠ ꯀꯤ ꯙꯣꯀꯂꯥ ꯑꯩꯅ ꯍꯥꯏꯔꯤꯔꯣ ꯁꯦ ꯑꯉꯥꯡꯅꯤ ꯑꯗꯨꯕꯨꯅꯤ ꯌꯥꯡꯈꯠꯂꯨ पारोने कमेंट पारोने नंग मजे का है मजा से कहाई करे तनु केमोन कइनो हसे केमोन मजा मत छो हम तो दाल खाया है आज है सुशीलाना आमी also मजा machu है से मनंदना स्पेक उपी चे पारो कमेंट से चाक चाबा वाट तो माले हमसे ꯀꯦꯀꯦꯒꯤ ꯃꯃꯥꯡꯗ ꯐꯝꯃꯒ ꯑꯩ ꯀꯃꯦꯟꯒ ꯄꯥꯕ ꯊꯣꯛꯇꯔꯦꯍꯦ ꯁ꯭ꯌꯥꯃꯥꯅꯟꯗ ꯎꯅ ꯇꯥꯡꯒꯕꯤꯔꯕꯣ ꯍꯥꯏ ꯇꯥꯡꯉꯕꯤꯔꯕꯣ ꯍꯥꯏ ꯍꯧꯖꯤꯛꯀꯤ ꯕ꯭ꯔꯥꯏꯠꯅꯦꯁꯁꯦ ꯃꯌꯥꯝ ꯕ꯭ꯔꯥꯏꯠꯅꯦꯁꯁꯦ ꯀꯟꯃꯟꯈꯔꯦ ꯑꯩ ꯃꯤꯠꯁꯦ ꯉꯝꯗꯔꯦ ꯗꯥꯏꯔꯦꯛꯇꯤ ꯑꯃ ꯊꯥꯡꯗꯗꯤ ꯄꯥ ꯉꯝꯗꯔꯦ ꯀꯩꯅꯣ ꯄꯍꯥꯅꯤ ꯅꯨꯃꯤꯠ ꯎꯅ ꯇꯥꯛꯄꯤꯔꯕꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯅꯪ ꯈꯣꯡꯕ ꯌꯥꯗ꯭ꯔꯣ ꯇꯥꯛꯄꯤꯔꯕꯣ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯑꯅꯤꯗ ꯃꯌꯥꯝ ꯑꯟꯖꯨꯗ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯄ ꯂꯦꯞꯄꯤꯒꯅꯨ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯏꯀꯥꯏꯕ ꯐꯠꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ तनु पतली कमरिया तेरी हाय 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 तिरछी नजरिया तेरी हाय 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 तनु ओरेदना नंगी तमक्तनी सेको नुसीबी तनु नंगी तमक्तनी चे सुशीलाना तिरछी नजरिया मोरे हाय 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 तवरेसे नीता प्रोडक्शन लाइक दान अंजू थैंक यू हायने तनुना सुशीला वेरी गुड माय लव हाय
ꯆꯦꯅꯤꯇꯥ ꯂꯥꯞ ꯄꯤꯁꯜꯂꯛꯑꯦ ꯇꯅꯨꯅ ꯔꯣꯖꯤꯠ ꯃꯤꯠ ꯂꯣꯝꯒꯠꯇꯅ ꯆꯦꯟꯈ꯭ꯔꯦ ꯇꯅꯨꯅ ꯁꯨꯁꯤꯂꯥꯅ ꯍꯥꯏ ꯅꯤꯇꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯆꯦ ꯁꯨꯁꯤꯂꯥꯅ ꯑꯗꯨꯅꯦ ꯃꯃꯤꯠ ꯂꯣꯝꯈꯠꯅ ꯌꯦꯡꯉꯦ ꯍꯥꯏꯁꯦ ꯇꯅꯨꯁꯤꯅ ꯁ꯭ꯋꯤꯠ ꯃꯤ ꯒꯨꯖꯔꯥꯇꯤ ꯐꯦꯚꯔꯦꯠ ꯁꯨꯁꯤꯂꯥꯅ ꯇꯅꯨ ꯑꯣꯏꯅꯥꯝ ꯂꯚ ꯅꯠꯇꯦ ꯁ꯭ꯌꯥꯃꯥꯅꯟꯗꯅ ꯃꯤꯅ ꯀꯣꯃꯦꯟ ꯇꯧꯔꯛꯄꯗꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯐꯖꯅ ꯑꯩꯅ ꯍꯥꯏꯁꯦ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯑꯩ ꯈꯪꯗꯦ ꯅꯪ ꯈꯪꯗꯦ ꯀꯣꯃꯦꯟ ꯄꯥꯕꯁꯦ ꯍꯩꯇ꯭ꯔꯗꯤ ꯃꯤꯅꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯅꯦ ꯁ꯭ꯌꯥꯃꯥꯅꯟꯗ ꯃꯣꯅꯣꯖꯤꯠꯅ ꯇꯅꯨ ꯍꯥꯏꯅ ꯃꯃꯤꯠ ꯐꯥꯛꯇꯣꯛꯅ ꯆꯦꯟꯈ꯭ꯔꯦ ꯇꯅꯨ ꯅꯪ ꯃꯤꯠꯇꯨ ꯀꯩꯅꯣ ꯇꯧꯁꯜꯂꯨ ꯃꯤꯠꯇꯨ ꯀꯨꯄꯦꯠ ꯀꯥꯄꯦꯠ ꯇꯧꯁꯜꯂꯨ ꯃꯣꯅꯣꯖꯤꯠꯅ ꯅꯪ ꯊꯤꯈꯔꯦ ꯃꯤꯠ ꯅꯥꯀꯟ ꯑꯃ ꯐꯥꯛꯇꯣꯛꯅ ꯂꯥꯎꯅ ꯊꯤꯈꯔꯦ ꯇꯅꯨꯅ ꯑꯣꯏꯅꯝ ꯕꯥꯏꯗꯨꯗꯤ ꯍꯥꯏꯅ ꯍꯥꯏꯔꯦ ꯇꯅꯨ ꯆꯠꯈꯤꯅꯣ ꯑꯟꯖꯂꯤꯁꯨ ꯂꯥꯛꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯅꯨ ꯑꯟꯖꯂꯤ ꯂꯥꯛꯇꯦ ꯑꯟꯖꯂꯤꯁꯨ ꯐꯗꯤ ꯐꯕꯅꯤ छोले मसाला पलक पनीर गुजराती हिंजांग हाय तनुना मोनोजीत केकुबा हायना हायरेदो तनुना से मोनोजीत का लोट पिसनारो नोएनी नीताना तनु आई लई हायना हायरे तनुना चे नीताई सुशीलाना तनु ओइनमदा लव पिरक्ते हाइनी कप करिनो हिसे कपकनु हायना श्यामानंदना अꯩꯒꯤ ꯁꯤꯗ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯩꯒꯤ ꯁꯤꯗ ꯂꯥꯎ ꯗꯣꯁꯥ ꯁꯥꯝꯕꯔ ꯄꯤꯖꯔꯒ ꯊꯥꯒꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯗꯨꯅꯤꯅ ꯆꯦ ꯁꯨꯁꯤꯂꯥꯅ ꯑꯩꯉꯣꯟ ꯍꯥꯏ ꯇꯧꯈ꯭ꯔꯦ ꯑꯩꯉꯣꯟ ꯇꯅꯨꯅ ꯁꯤꯗ ꯀꯃꯥꯏꯅ ꯏꯔꯧꯅꯦ ꯑꯣꯟ ꯏ ꯀꯩꯒꯤ ꯐꯔꯦꯅ ꯐꯔꯦ ꯅꯨꯡꯉꯥꯏꯅ ꯊꯥꯕꯤꯍꯧꯔꯣ ꯑꯩ ꯗ꯭ꯌꯨꯇꯤ ꯃꯇꯝ ꯌꯧꯔꯛꯀꯦ ꯆꯠꯅꯕ ꯂꯣꯏꯁꯤꯟꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯄꯍꯥꯔꯤ ꯄꯍꯥꯔꯤꯗ ꯕꯥꯏ ꯕꯥꯏ ꯍꯥꯏꯈꯔꯣꯅꯦ ꯏꯅꯝ ꯀꯅꯥꯅ ꯄꯤꯔꯛ ꯇꯔꯥ ꯀꯩ ꯍꯥꯏꯁꯦ ꯄꯤꯔꯛꯇ꯭ꯔꯗꯤꯕ ꯑꯣꯏꯅꯝ ꯀꯅꯥꯅ ꯂꯚ ꯄꯤꯔꯛꯇ꯭ꯔꯗꯤꯕ ꯄꯤꯔꯛꯇ꯭ꯔꯤꯕ ꯍꯥꯏꯅꯤꯅꯦ ꯄꯤꯔꯛꯇ꯭ꯔꯗꯤꯕ ꯄꯍꯥꯔꯤ ꯕꯥꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯇꯅꯨꯅ ꯆꯦ ꯁꯨꯁꯤꯂꯥꯅ ꯀꯣꯟ ꯐꯦꯡꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯇꯅꯨꯅ ꯁ꯭ꯌꯥꯝ ꯍꯦ ꯅꯣꯛꯑꯒ ꯀꯞꯈꯠꯂꯦ ꯄꯤꯒ ꯇꯥꯔꯦ खाओ 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 हाय श्यामानंदना पहाड़ी बाय बाय टेक केयर हाय मोनोजीतना तनु केम छो माजामा छो हायरे मोनोजीतना सुशीलाना तनुना पिरक्त्रिबा ओइनमदा तनुना ꯀꯩꯅꯣ ꯍꯥꯏꯁꯦ केट कुट कौन है हायना हायरेदो श्यामानंदना नाना खाइतामना पोसोन नाय हायना हायरे तनुना मोनोजीत कैसे हम मजामा छे ओ तनुना ओइनम लव 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 तनुगी गुजराती मरोꯟꯁꯦ ꯄꯥꯕ ꯋꯥꯏꯕꯣ ꯑꯩ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ ꯑꯠꯁꯥ ꯁꯤ ꯃꯤꯅꯤꯠ ꯃꯉꯥꯗꯨ ꯈꯛꯇꯪ ꯆꯠꯁꯤꯜꯂꯛꯄꯗ ꯊꯥꯖꯥꯔꯦ ꯀꯩꯅꯣ ꯇꯧꯖꯥꯔꯦ ꯑꯦꯟ ꯇꯧꯖꯥꯔꯦ ꯇꯅꯨꯅ ꯁ꯭ꯌꯥꯝ ꯍꯥꯏꯅ ꯍꯥꯏꯔꯦ ꯍꯦ ꯍꯦ ꯇꯧꯈꯔꯦ ꯅꯪꯁꯨ ꯄꯥꯛꯅꯔꯝꯃꯅꯤꯅꯦ ꯀꯨꯏꯅ ꯐꯝꯃꯤꯗꯣ ꯍꯥ ꯁ꯭ꯌꯥꯝ ꯍꯥꯏꯔ ꯇꯅꯨꯗ ꯁꯥꯡꯀꯟ ꯃꯣꯈꯔ ꯃꯄꯤꯒ ꯇꯥꯅꯤ ꯑꯣꯏꯅꯥꯝ ꯂꯚ ꯌꯨ ꯍꯥꯏꯈꯔꯦ ꯇꯅꯨꯅ ꯑꯣꯏꯅꯥꯝ ꯃꯥꯏ ꯍꯥꯔꯠ ꯍꯦ ꯂꯚ ꯌꯨ इला इनादू अंद्रकी नमस्कारम ꯂꯩꯃ ꯇꯅꯨ ꯇꯧꯔꯒꯣꯗꯅ ꯍꯧꯖꯤꯛ ꯀꯥꯏꯅ ꯍꯥꯏꯔꯦ ꯁ꯭ꯌꯥꯃꯥꯅꯟꯗꯅ ꯀꯔꯤ ꯀꯔꯤ ꯂꯣꯟꯅꯣ ꯑꯗꯨꯅꯤ ꯃꯣꯅꯣꯖꯤꯠꯅ ꯇꯅꯨ ꯒꯨꯖꯔꯥꯇꯤ ꯃꯨꯡꯐꯨꯂꯤꯗꯣ ꯍꯥꯎꯇ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯦ
ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯅ ꯇꯥꯏꯅꯦ ꯑꯗꯨꯏ ꯄꯣꯠꯇꯣ ꯂꯥꯛꯄꯗ ꯄꯨꯕꯤꯔꯛꯎ ꯃꯊꯪ ꯂꯥꯛꯄꯗ मैं प्रिय हेरा फेरी करती रहा क्यों है चे सुशीला ना मैंने बोला केम छो माजा मछो नींद नहीं आती है रातों में अरे ये तो शिवो अरे ये तो प्रेम से ये तो प्रेम छे ओ मैंने बोला केम छे अदु इसेदुने गुजराती इसेनी उसने बोला एम छे जैसे लचुंगा नींद नहीं आती है रातों में अरे ये तो प्रेम छे लोइदे गुजरात ngangi aidi telugu tau tammi samana da ha tau no khare ai sai khonjel le thi da ba khang dare akoi samana da no khare tanuna kaino hai se syam stop hai bon no monojina anjugi smile sidi ngaure he ngaure se masapiro ro monojit ngaure sonariba meragi पूर्णिमा हाइतरे सुमहात्री हाइनरीबा माही भजबा कलकुदे हाइब्रो अदु इसेदो सौने नोइदि कइनो नोइदि गुजरा ngangi aidi telugu oina anjugi smile se ngaure monojit ngauro tanuna oinam he che sushila correct ke and hai Brijesh Sarangi आपको देखेगा नींद नींद नहीं आएगा आपको देखेगा नींद नहीं आएगा आई खंगे हे ब्रिजेश का नाम मोनोजित नसल लिंथा की मोनोजित तनु गुजरात कायदा गांधीनगर आइन हायरे ब्रिजेश ब्रिजेश आप अगर नया है तो अंजू सगा कॉम चैनल को लाइक कर दीजिए सपोर्ट कर दीजिए मनोजितना तनु गुजरात कायदनो गांधीनगर हायरे सेमानदना कोक दुईनी खंगो हौरक्चनु अइंगोंदा श्यामानंदाना मनोजित नहीं बड़ोदरा हायरे आउरे एटी नंगना हायरे ब्रिजेश ना क्यूट एंड हॉट लुक्स देयर ओके श्यामानंदाना अरीबा इसई अमा इरके सकलो फजना हायरे ꯉꯥꯟꯕꯅ ꯉꯥꯎꯅꯔꯣ ꯉꯥꯎꯅꯗꯦ ꯀꯅꯥꯝꯇ ꯑꯩꯈꯣꯏ ꯉꯥꯎꯅꯗꯦ ꯁꯪꯁꯥꯔꯁꯤꯗ ꯀꯅꯥ ꯉꯥꯎꯅꯗꯕ ꯂꯩꯒꯦ ꯂꯣꯏꯅ ꯉꯥꯎꯅꯔꯤ ꯃꯤ ꯃꯥꯏ ꯃꯥꯒꯤ ꯇꯅꯨꯅ ꯁꯤꯌꯥꯝ ꯍꯦ ꯑꯩ ꯇꯧꯔꯦ ꯀꯔꯤ ꯉꯥꯎꯗꯦꯅ ꯍꯥꯏꯕꯅꯦ ꯂꯣꯏꯅ ꯉꯥꯎꯅꯔꯤꯃꯦ ꯍꯥꯏꯕꯅꯦ ꯑꯩꯉꯣꯟꯗꯒꯤ ꯍꯧꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥꯎꯅꯔꯤꯃꯦ ꯍꯥꯏꯕꯅꯦ ꯉꯥꯎꯗꯦ ꯑꯩ ꯉꯥꯎꯗꯦ पहाड़ी है तो बोले ब्रिजेश ने यू वेयर स्लीपलेस अच्छा ओके तनुना दिल ने ये कहा है दिल से ससुरा दिल ने ये कहा है दिल से मोहब्बत हो गई है तुमसे मेरी जान मेरे दिल पर मेरा एतबार कर लो सऊने जितना बेकरार हूँ मैं कावरे अंजू सकता मेरा स्टॉप फुल स्टॉप तनु na anju lay pire cheke lay pire shilana wa tanu why shamanandana taima tanu se muthi lay jate ngasi kari charurage nitana anju gi monetize oirabo ana haire tanu na why che sushila jagoi sagare chamma che sushila chamma ido tanu na oinam ana haigare ब्रिजेश से अखोगी नावरी तो पार काम तो मथु दो ऑप्शन जीरो
ꯈꯔ ꯒ꯭ꯌꯥꯟ ꯇꯥꯊꯔꯛꯅꯕ ꯁ꯭ꯌꯥꯝ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯇꯅꯨꯅ ꯁ꯭ꯌꯥꯝ ꯍꯥꯏ ꯀꯧꯈ꯭ꯔꯦ ꯅꯅꯥꯛꯇ ꯂꯩꯔꯝꯃꯗꯤ ꯍꯥꯔꯃꯣꯅꯤꯌꯝ ꯑꯃ ꯄꯥꯏꯔꯒ ꯐꯝꯒꯗꯅꯤ ꯑꯩ ꯐꯝꯃꯨ ꯐꯝꯃꯨ ꯁ꯭ꯌꯥꯃꯥꯅꯟꯗ ꯐꯝꯒꯗꯃꯤ ꯐꯝꯒꯗꯃꯤ ꯑꯁꯤ ꯑꯩꯈꯣꯏ ꯑꯩ ꯋꯥꯈꯜꯗ ꯑꯩꯈꯣꯏꯁꯦ ꯈꯔ ꯏꯁꯩ ꯄꯥꯝꯖꯕ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯁ꯭ꯌꯥꯃꯥꯅꯟꯗ ꯅꯪꯁꯨ ꯏꯁꯩ ꯄꯥꯝꯃꯝꯒꯅꯤ ꯅꯪꯅ ꯍꯥꯔꯃꯣꯅꯤꯌꯝꯒ ꯖꯩꯅꯤ ꯍꯥꯏꯗꯣ ꯊꯥꯒꯠꯆꯩ ꯊꯥꯒꯠꯆꯩ ꯆꯦ ꯁꯨꯁꯤꯂꯥꯅ छम्मा छम्मा बाजे रे मेरी पैंदनिया ꯆꯦ ꯁꯨꯁꯤꯂꯥ ꯈ꯭ꯋꯥꯡ ꯅꯥꯔꯕꯣ ꯅꯪ ꯂꯣꯏꯁꯤꯜꯂꯁꯤꯔꯣ हम काले हैं तो क्या हुआ दिल वाले हैं हैद꯭ꯔꯥ ꯅꯪꯗꯨꯗꯣ हम तेरे 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 चाहने वाले हैं हम काले हैं तो क्या हुआ दिल वाले हैं ꯆꯨꯝꯈ꯭ꯔ ꯋꯥꯔꯤꯅꯦ ꯑꯗꯨ ꯏꯁꯩꯗꯣ ꯄ꯭ꯔꯃꯥꯟ ꯌꯥꯎꯔꯤꯃꯤꯅꯦ ꯃꯤꯁꯦ ꯁꯛ ꯐꯖꯔꯒ ꯃꯒꯨꯟ ꯌꯥꯎꯗ꯭ꯔꯗꯤ ꯀꯔꯤ ꯂꯩꯔꯤꯒꯦ ꯃꯤ ꯃꯨꯔꯁꯨ ꯃꯕꯨꯛꯅꯤꯡ ꯐꯕ ꯄꯨꯛꯆꯦꯜ ꯐꯕꯩ ꯃꯊꯧꯅꯤ ꯋꯥ ꯋꯥ ꯍꯥꯏꯅ ꯍꯥꯏꯔꯦ ꯕꯥꯊꯔꯨꯝ ꯁꯤꯡꯒꯔꯅꯤ ꯑꯩꯗꯤ ꯕꯥꯊꯔꯨꯝꯗ ꯁꯛꯄ ꯌꯥꯔꯦ ꯕꯥꯊꯔꯨꯝ ꯁꯛꯄ ꯌꯥꯔꯦ ꯅꯪ ꯍꯥꯔꯃꯣꯅꯤꯌꯝ ꯃꯊꯪꯗꯗꯤ ꯅꯪ ꯌꯥꯎꯒꯗꯨꯃꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯔꯛꯇ ꯁ꯭ꯌꯥꯃꯥꯅꯟꯗ ꯅꯪ तनुना मेरी कमर टूट गई है अदुगी इसे लेब्रो गुजराती दा तनु तनुना चेकी के लाइक है आई तौगरे चुंद्रो आतनो ब्रिजेश है नत्रो अमसे ब्रिजेश ने जामना लमेला पता दिने नाउरीना माइना काप तोरेमी मथुंदुगा ओ कहीं इरसा जिले जिले आयो ओ जिले आयो आयो हाइब्रा नंदुदो हाइते चले नंगी सही तक जाता है इना जिले आयो आयो जिले मस्ती रे आयो आयो मस्ती रे हाँ बिजन लाबो बिजन इना लिंक थागी बनी तनुची की एना हरे सुशीला ना जिले आई जे सुशीला ना तनु ना श्याम है आई तो बोले तनु नंगा श्याम को तो नोको जाते कोई लोई नोक भी ना दे मी मनोज ने ओ बदोदरा दगी नमक खरा चंद्रगे ना तनु एना हरे श्यामानंदना आगे पीछे डोल आगे पीछे डोलते हो भवरों की तरह तू इसे तो कावरे नहीं को क्या ना हैतरे तनुना ललित है मनर टूट गई है विजय ना है हाय चे विजय नुंगाइबो ngasidido welcome anjo ko ni विजय ना अगर ट्रादे हलागा दु नोई केनो anju oi da ne ko anju oi ki moi keno da I mapam da lakna le ba ko da lakna le ba ko amok han doi mi da gasi ichi ani mak koiram gare विजय ना kit yauna kai da gi kai yaurage ichi ki aduni छुट्टी मतलब दा कोई पा पाहुरी मी उचेक ते हेन मनी ऐसे तनुना शक्तिमान अंजू और केके की घर चलो केके की पूछी से इस मामले अदुनी विजयन अदुनी इसाना वाना थबक सुमनी ना निंग लोइना थुंगी दो कोनी चानिंग चा सिगा सी बतांग से नुंगा हाउ करम kan नुंगाई दोगे विजयन Shamanana na kit yaw bro nangi video mayam social media da phange ado interested oy aduni Shamananda mi piting ngangan mami singje mabuk chel di chamjabani ko hitana kit yaw good evening ana hare tanuna monoji kya nama na hare Vijayna kari mathil chalage ichi ani ana hare anju da hango ma haisa tani Vijayan nga thong basaye nga thonge hayang blog ta thong pa ge ado dong ning biro Vijayan ये सुशीला न श्याम तेरी पंछी पुकारे राधा नाम नाम लोग करे मीरा को यूं ही बदनाम सी कनो राम तेरी गंगा मेली फिल्म दो ओई माले ने चे सुशीला अंजू की चे आई दिने हम बई से खंगे पी इंगा को बाबा जाम वेलकम हाय जे अंजूगी से वेलकम हाय है मा की बसोंदुदी अदुनी अको बिजेंदी मचिंदी फबनी मबुंग निंग चंबनी मयाम ꯑꯩꯗꯤ ꯎꯅꯔꯨꯔꯃꯤꯅ ꯈꯪꯉꯦꯕ
ꯕꯤꯖꯦꯅ ꯁ꯭ꯌꯥꯃꯥꯅꯟꯗ꯭ꯔꯣ ꯕ꯭ꯔꯣ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯇꯅꯨꯅ ꯑꯣ ꯃꯣꯅꯣꯖꯤꯗ ꯕꯤꯖꯦꯅ ꯅꯤꯇꯥ ꯏꯆꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏ ꯏꯆꯦ ꯅꯤꯇꯥ ꯅꯉꯣꯟꯗ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏꯈꯔꯦ ꯀꯨꯠ ꯚꯥꯏꯅ ꯍꯥꯏꯔꯦ ꯇꯅꯨꯅ ꯀꯣꯟ ꯀꯣꯟ ꯍꯦ ꯍꯥꯏ ꯂꯣꯏꯁꯤꯜꯂꯁꯤꯔꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯄꯨꯡ ꯑꯃꯒ ꯃꯤꯅꯤꯠ 35 ꯍꯥ ꯀꯔꯤ ꯏꯁꯩ ꯁꯛꯁꯤꯒꯦ ꯍꯤꯟꯗꯤ ꯁꯛꯁꯤꯔꯣ ꯃꯩꯇꯩꯂꯣꯟ ꯁꯛꯁꯤꯔꯣ ꯅꯪꯅ ꯑꯍꯩꯕ ꯏꯁꯩ ꯑꯃ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯋꯥꯈꯜꯒꯤꯗꯣ ꯍꯧꯔꯣ ꯍꯧꯔꯣ ꯅꯪ ꯍꯧꯔꯣ ꯍꯩꯕ꯭ꯔꯥ ꯐꯕ꯭ꯔꯥ ꯅꯪ ꯁꯛꯍꯜꯂꯣ ꯃꯤꯅ ꯁꯛꯑꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯛꯀꯗ꯭ꯔꯥ ꯏꯀꯥꯏ ꯑꯟꯖꯨꯅ ꯂꯥꯏꯐ ꯂꯣꯏꯗ꯭ꯔꯤꯕ ꯃꯥꯡꯁꯤꯒ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯀꯠꯊꯣꯛꯆꯖꯔꯦ ꯃꯌꯥꯝꯗ ꯑꯟꯖꯨꯅ ꯀꯠꯊꯣꯛꯆꯔꯅꯤ ꯌꯦꯡꯕꯤꯌꯨꯁꯦ ꯃꯌꯥꯝ ꯀꯩꯅꯣꯅꯦ ꯅꯪꯒꯤ ꯂꯥꯏꯐꯇ ꯅꯪꯅ ꯃꯁꯛ ꯎꯠꯇ꯭ꯔꯤꯁꯦ ꯃꯁꯛ ꯎꯠꯂ ꯍꯥꯏꯔꯛꯑꯣ ꯋꯥꯈꯜꯒꯤ ꯍꯧꯔꯣ ꯑꯩ ꯍꯩꯇꯦꯅꯦ ꯑꯩ ꯍꯩꯇꯦꯕ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯃꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯌꯥꯝ ꯐꯖꯅ ꯁꯛꯀꯔꯦ ꯑꯩꯁꯦ ꯍꯩꯇꯦꯗ ꯍꯩꯔꯝꯃꯗꯤ ꯄꯨꯔꯥ ꯁꯛꯀꯗꯕ ꯑꯁꯤ ꯏꯁꯩꯁꯦ ꯑꯩ ꯐꯖꯅ ꯐꯥꯗꯦ ꯇꯥꯗꯤ ꯇꯥꯏꯌꯦꯕꯀꯣ ꯃꯨꯈꯣꯁꯇꯣ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯑꯃꯈꯛꯇ ꯂꯩꯕ ꯁꯤ ꯃꯇꯥꯡꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ ꯃꯍꯥꯛꯄꯨ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ ꯃꯍꯥꯛꯄꯨ ꯃꯐꯝ ꯀꯗꯥꯏꯗ ꯊꯤꯔꯨꯒꯅꯤ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯃꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯂꯨꯅꯤ ꯍꯥꯏꯕꯨ ꯅꯤꯡꯁꯤꯡꯒꯅꯤ ꯍꯥꯏꯕꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯗꯤ ꯆꯃꯨꯟꯅꯒ ꯊꯥꯖꯜꯂꯨꯗꯦ ꯏꯁꯩ ꯁꯛꯄ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯍꯥꯏꯕꯁꯦ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯅꯨꯃꯤꯠ ꯑꯁꯦ ꯎꯏꯁꯤꯜꯂꯕꯁꯨ ꯑꯩꯈꯣꯏꯕꯥꯅꯤ ꯏꯁꯩ ꯁꯛ ꯂꯩꯔꯦ ꯃꯤꯅ ꯀꯩꯅ ꯌꯥꯔꯕꯣ ꯀꯦꯀꯦ ꯑꯅꯤꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯕ꯭ꯌꯨꯇꯤꯐꯨꯜ ꯑꯣꯏꯀꯣ ꯍꯥꯏꯅ ꯍꯥꯏꯔꯦ ꯉꯥꯎꯔꯦꯍꯦ ꯑꯟꯖꯨ ꯒꯨꯗ ꯁꯥꯎꯟ ꯂꯚ ꯁꯤꯡꯒꯔ ꯍꯩꯕꯅꯦ ꯑꯟꯖꯨꯁꯦ ꯁ꯭ꯌꯥꯃꯅꯟꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯐꯥꯁ ꯇꯥꯔꯦꯌꯦ ꯋꯥ ꯋꯥ ꯚꯦꯔꯤ ꯚꯦꯔꯤ ꯅꯥꯏꯁ ꯁꯣꯡ ꯋꯥ ꯑꯟꯖꯨ ꯌꯥꯝ ꯍꯩꯌꯦ ꯁ꯭ꯌꯥꯝꯅ ꯅꯝꯕꯔ 1 ꯍꯦ ꯇꯅꯨ ꯑꯩꯒꯤ ꯏꯆꯦꯅꯤ ꯑꯟꯖꯨꯁꯦ ꯌꯥꯝ ꯇꯥꯡꯅ ꯐꯪꯕ ꯏꯆꯦꯅꯤ ꯑꯗꯨꯅꯤ ꯕꯤꯖꯦꯟ ꯌꯥꯝ ꯑꯩ ꯏꯁꯩ ꯁꯛꯄꯒ ꯍꯩꯇꯦꯀꯣ ꯀꯕꯣꯛ ꯀꯕꯣꯛ ꯐꯥꯕꯗꯣ ꯑꯗꯨꯝ ꯁꯛꯏ ꯃꯌꯥꯝ ꯅꯣꯛꯅꯕꯤꯅꯨ ꯍꯧꯖꯤꯛ ꯃꯄꯨꯡ ꯐꯥꯅ ꯁꯛꯍꯟꯗꯣꯔꯤꯃꯦ ꯑꯩ ꯉꯥꯏꯈꯣꯃ ꯑꯟꯖꯨꯁꯦ ꯌꯥꯝ ꯇꯥꯡꯅ ꯐꯪꯕ ꯏꯆꯦꯅꯤ ꯊꯦꯡꯀ꯭ꯌꯨ ꯕꯤꯖꯦꯟ ꯑꯩꯁꯨ ꯏꯄ꯭ꯋꯥ ꯑꯃ ꯑꯩꯒꯤꯁꯨ ꯏꯄ꯭ꯋꯥ ꯑꯃꯇꯅꯦꯕꯀꯣ ꯕꯤꯖꯦꯟꯗ ꯏꯄ꯭ꯋꯥꯒꯨꯝꯅ ꯐꯪꯕꯁꯦ ꯌꯥꯝ ꯐꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃ꯭ꯌꯨꯖꯤꯛ ꯑꯩꯁꯨ ꯇꯧꯔꯛꯀꯦ ꯅꯣꯡꯃ ꯑꯣꯏꯅꯥꯝ ꯇꯧꯔꯛꯑꯣ ꯑꯣꯏꯅꯥꯝꯁꯨ ꯅꯣꯡꯃ ꯂꯥꯛꯑꯦ ꯂꯥꯛꯆꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯆꯦꯕꯨꯁꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯃꯣꯅꯣꯖꯤꯠꯅ ꯑꯟꯖꯨ ꯌꯥꯝ ꯍꯩꯌꯦ ꯑꯁꯦꯡꯕꯒꯤꯅꯤ ꯈꯣꯟꯖꯦꯜ ꯐꯖꯕꯅꯤ ꯑꯟꯖꯨꯁꯦ ꯐꯖꯅꯤ ꯈꯣꯟꯖꯦꯜ ꯐꯖꯕꯅꯤ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯅꯨꯄꯤꯗꯤ ꯆꯪꯉꯤꯅꯦ ꯉꯁꯤ ꯅꯪꯒꯤꯁꯦ ꯂꯨꯝꯅ ꯌꯥꯝ ꯂꯩꯒꯟꯕꯅꯦ ꯂꯨꯝꯅ 24 ꯂꯥꯏꯠ ꯂꯩꯔꯁꯤꯗꯤ
से फास्ट से मैं से अंकों हो गया से चली जा रहे आमदे हो लगे नंग सो आई नंग थाबी के से अपन से नंग सो आई जो कोई तबी नहीं कोई नहीं सकते ना आई इतना सो ये सके नंग मुझे हेलो आई अखोई कोबी ना सारोइद्रो किजद्रा अखोई नहीं सको काय देना मोई की मसा की सही दुगी थाबा न देना किदे तनु के ना मुकम सक्से है फोन फजाबा को सभी ने से सकलौरा से so ready 1 2 3 wakal ki hauro hauro moi bai nomat su sau ne sau bane nang ai sakharabani nang sau nang sakta jade nangi khojel ne tani nge ki legi man khojel tani nge abai ai रे रा नंग जे ए क्या बोल रहा है रे तनु जय श्री कृष्ण राधे राधे मी लेरदी लाइव तो असुम थाउ ना हाय श्यामानंदा के से अमु हनगदबो लैबा श्यामानंदा नंग असि ऐसे जुम चलुरनो हान्नेबो नत्र आई दिमापुर हंदबा जादेने के अइनदी कनेक्ट आई चेनिता आई कुइरेने कनेक्ट तौगिबा ngasi ngarang de natine चेनिता ना तौदना तौरि ओरंगने आइदि हानैदगी चेनिता आइंगोंदा चंगमे आई खंगे हाबा हानैदगी अदुगगी आई कनेक्ट तौ लेबनी चेनिता नंग थाजाजगा आई सब्सक्रिप्शन केनोदा चंगागा जेमो थीलागा दुम लेरंगनी सकलो सकलो अंजू आए सकसु फजई मखोनसु नुसीबने नुसीबना हाय तनुना अंजू नुसीबी सकलो हाय सकलो सुहाय जीता लापदगी अइगी पुंसीसे अवातपा कया निंगबा थुले हाय ताले हाय जे सुशीलाना कइनो हाय कइनो हाय से मंत्र याम कइनो हाय मंत्र याम किनो मंत्र याम सोन किनो संध्या योगरी हाय रे ओय अंजू चिके लाइव कइनो इसे को करी हाय रे मता लाइव को आइगो अंजू और मसी पाते aku icana pinang itu tanu anju se Ano na ko yan juji kiki live rukun mat hay na hay saman andana ay ay di ka sum kay di dai Jesus na sila kay da na tanu anju se chandagi honori se karigino ni mayam leiraga live dai ni hay na mai se chandagi kari hay na kundari ya da tanu na anju or थोड़ा सकलो है खतंग का सवाए वेलकम विजेंद्र इचे अनि पुन्ना भजना इसे यमा सकलको नौपातागे आना हायरे नौपाला हायरे आई ngakana hore विजेन तनुनो उइनम माइना को हे तबरे वनोजिना प्लीज सकलको अंजू आना हायदो नमदनी रिक्वेस्ट से सुशीला शिबगी इमोजी अमा हार्ट जावबा इमोजी अमा थादरे उरबा lau nang nang ha to lo shalo kung ani ga kana tare kung kya dena thari se ko yeni ahu ma khai de male ahu ma khai de mini ahu ma khai de taba yaroi Pagi yaro no pagi dama gichi ani ai Jen japa de nei sei do ko na sei sei da kai de mi ne sei do sei pa ba gi adu so pa de ni ko dari sei sige ke singer अंजू के सिंगर की दिमाग मैं भी मैं मुझे ना अंजू ना मना तो उन कोट लिशे मरम अम्मा ले रहा मनी तनुना हम साथ हैं हम साथ हैं हम साथ हैं जन्मों के साथी दुनिया में हम साथ साथ हैं अरे ये है तरह सुशीलाना तनु मतंग ददी नंगी एलवीदा नंग सु इसे पता है मादी तदी सकता बने है के हैरेगा मुआ तो बनी ये कस्टमर
कस्टमर इंग्लिश लाके ड्यूटी दनी ऐसु होय होय श्यामानंदा अखोइसु लोइसलानी ngahak leiraga aisu paidaba jadare ngasidi onoji taina haile yes winam hai jemune komenti paade nang ai mana komento paade haiba diga tanu sina tare chumu na ton tharaga yes winam mai tawba akhoi ani wa ngangla thokare ware sai khamne la ngi ko jaw akhoi bani ki da habodre mathin ko da habodre aduna ni chana Anjuna Anjuna Momono Mokna Leise Kaigino Tanu Angga Tanu da Angga Tanu Kunjara Tanu isai pajama ma khangameda ai phade दिल ने ये कहा है दिल से मोहब्बत हो गई है तुमसे मेरी जान मेरे दिल भर मेरा एतबार कर लो जितना बेकरार हूँ मैं उतना बेकरार कर लो ಅದು ಗೈದಿ ಕೈನೋ कावड़े मेरी धड़कनों को समझो तुम भी मुझसे प्यार कर लो ला 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 कावड़े ने इसे जब भजन दी फारम बनी पक्का चिकी पक्का बिजेन की तो बिजेन तो चिकी हां बिजेन की तो मत की तो बिजेन की करम बिजी ना हा कोई रे अदुना कमेंट की बिजेन न बिजी हो सको इसे सारो इसे जाकर है join तो ये इसे भाई mau tare as na bai jule bijen ai ta dong na kai chaturi ba kai no oi ma nen wow lovely song to khale monojin na Anju, love you, my sweetheart. Hai hai. Oh, tanu, cheki ke di hai da ba. Ai shaure ko, ai shaure, ai sini. Customer ka line da thamkare. Yauda yade ai yade. Amiyo jane na go gana ena hai da tanu na busy na ai busy oidre. Chi ani ena hai. Tuisu la siro. Na thagi siro. Sao? Hả? Ôi ôi tàu ro. Đấy. À. Cái nào nó lại. Asit jana hai and hai đâu đó. हेलो असित जना कैसे है हाउ आर यू असित तनुना हम आपके दिल में रहते हैं हम आपके दिल में रहते हैं ठीक है लव यू तनु अच्छा ओके ओके असित आप शायद न्यू है ना अंजू सगाकुम के चैनल में अगर आप न्यू है तो आप अंजू सगाकुम चैनल को सपोर्ट कर दीजिए ओके इफ यू आर न्यू प्लीज सपोर्ट अंजू सगाकुम चैनल ऑल्सो fine and okay that's great good morning tanu sina kaino morning mo ka pala sina ha ni ma pagi jam sa o tanu like done Asit please support Anju Sagakom channel also please support and please don't forget to click the bell icon
मैं हमेशा खुश हूँ दुनिया तनु हराव हराव लेगदनी तनु गेम ओवर आई तौबरे comment पाबꯁꯤ वादी वाबꯅꯤꯅꯦ ꯑꯩꯗꯤ ꯕꯨꯛꯇꯣ ꯂꯝꯕꯩ ꯏꯁꯤꯡ ꯄꯥꯏꯞ ꯐꯝꯃꯤꯅꯤ ꯀꯩꯅꯣ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯂꯥꯏꯐ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯕꯣꯇꯜ ꯏꯁꯤꯡ ꯄꯥꯏꯔ ꯊꯛꯇꯣꯏꯕꯣ ꯍꯥ comment ꯇꯧꯕꯤꯔꯛꯑꯣ ꯃꯥꯂꯦꯝꯁꯦ ꯃꯥꯂꯦꯝꯐꯥꯝ ꯁꯩꯇꯅꯤ ꯂꯥꯛꯑꯦ so beautiful ꯍꯥꯏꯅ ꯍꯥꯏꯔꯦ ꯂꯥꯏꯛ ꯗꯥꯟ ꯂꯥꯛꯑꯦ ꯁꯤ ꯅꯪ ꯊꯣꯛꯁꯤꯔꯥ ꯊꯛꯑꯣꯅꯦ ꯊꯛꯑꯣꯅꯦ ꯅꯪ ꯊꯛꯑꯣꯅꯦ ꯍꯥꯟꯅ ꯅꯪ ꯊꯛ ꯂꯣꯏꯔꯛꯈꯤꯕꯅꯦ ꯑꯩꯗꯨ ꯅꯪ ꯈꯧꯔꯥꯡꯕꯅꯤꯅꯦ ꯌꯦꯡꯉꯨꯁꯦ ꯑꯗꯨ ꯀꯩꯅꯣ ꯕꯤꯖꯦꯟꯅꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯁꯣꯡ ꯁꯛꯑꯣ ꯑꯩ ꯇꯪ ꯍꯩꯇꯦꯍꯦ ꯅꯪꯅ ꯀꯗꯥꯏꯗꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯁꯣꯡ ꯁꯛꯑꯣ ꯍꯥꯏꯗꯣ ꯑꯩ ꯆꯦ ꯍꯩꯇ꯭ꯔꯁꯨ ꯁꯛꯑꯣꯏ ꯑꯅꯤ ꯇꯟꯅꯨꯅ ꯑꯩ ꯑꯩꯒꯤ ꯁꯥꯎꯍꯟꯈꯔꯦ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯆꯦ ꯑꯅꯤ ꯄꯨꯟꯅ ꯃꯨꯛꯕꯥꯡ ꯑꯃꯇꯪ ꯄ꯭ꯂꯤꯖ ꯕꯤꯖꯦꯟ ꯉꯁꯥꯏ ꯆꯥꯈꯔꯦ ꯑꯩꯈꯣꯏ अनी असित कहाँ से हो हो जी टू स्वीट फ्रेंड्स असित ये मेरी दोस्त है अंजू सगाकम ओके आज इसके इनके लाइव से इनके चैनल से ही लाइव स्ट्रीम स्टार्ट हुआ है ओके तो आप अगर न्यू है तो अंजू सगाकम चैनल को सपोर्ट कर दीजिएगा और इनका भी चैनल है अंजू सगाकम और मेरा भी चैनल है के ईट्स ब्लॉग्स तो आप जरूर सपोर्ट कर दीजिएगा और इनको इनको पहले कीजिए अंजू सकाकुम चैनल को ओके और आपका भी चैनल है ना अस्सी आपने भी वीडियोस अपलोड वगैरह किया है अंजू और के I'm here होय होय तनु इशिंग थई गला सूख गया मनोजितना सी ओइना थकलो अंजू अदू ओइरदी इसई मयाम निसिंग लोरे लोरे अदुगा लेते अदुगा जाउदे अखोय अदुगी कꯩꯅꯣꯗ जाउदे मोनोजित अदुगी कैटेगरी दा अखोय लेते मालेमना सनामही इज बैक हैना हायरे मालेम नुंगाइरिबो असित जाना गिव मी लिंक हैना हायरे असित her channel is Anju Sagapum, right? I think you can see now. Yes, you have joined her live stream already. So you please kindly support. And let me tell you my channel that is KK Eats Vlogs. Okay, KK Eats Vlogs. So if you go there, you can just check out my videos. It's not very good because I'm also very new to the channel, right? So please, you support Anju Chansalongne. You support both of our channel. Wow, welcome. I don't English. And I had a Malayam farm. I don't know Monojit and I had a Sushilana. Sushilana is Shiva heart. Bitaga heart kapan. Reto is a Monojina. Kay daure tanu ha ha tanu Sushila welcome. video karin mi upload Todo no ichi and had a bit of no. yen nong ni manung tawrakani Malim na chat the 5 10 weeks 7 kano issue. Hangare che Sushilana ay undani hamesha ay monoji don't English and hire. ay ondani mesa tara kolkata hai Asit jana na Kolkata ka. Okay, okay, Asit.
असीद, आप क्या मुस्लिम हो या आप कौन से ट्राइब से बिलोंग करते हो? मा ꯍꯧꯖꯤꯛꯅ सपोर्ट ꯏꯀꯥꯏ तौरꯛꯀꯅꯤ, ꯏꯀꯥꯏ मा सपोर्ट तौरꯛꯀꯅꯤ ꯀꯣ ꯍꯧꯖꯤꯛꯅ ꯏꯀꯥꯏ ꯏꯀꯥꯏꯅ ꯂꯥꯛꯄꯁꯤꯗ ꯂꯥꯏꯛ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯀꯃꯦꯟ लाइफ में मयाम काबनी हाय इतुम काय सुया ओ मुझे कुशलसिरो तो मुझे हाँ इंग्लिश सिखा दो कुशलसिरा ओ ओके ओके असी आप हिंदू हिंदू कम्युनिटी से बिलोंग हिंदू रिलीजन से बिलोंग करते हो ना? अच्छा अच्छा ठीक है, बहुत खुशी की बात है, हम लोग भी हिंदू ही है। जितना अस क्लास फोर तनी तनु ईमान फू पूना तंबिरमे आयना है रे जाना फालोनी को कोई तो मुझे इंग्लिश सिखा दो, क्यों पता नहीं है क्या तनु, तेरे को सिर्फ गुजराती आती है क्या तनु? ꯑꯩꯅ ꯄꯨꯔꯛꯄ꯭ꯔꯣ ꯃꯣꯅꯣꯖꯤ ꯈꯨꯠꯅ ꯄꯨꯔꯛꯄ꯭ꯔꯣ ꯌꯥꯝꯅ ꯀꯛꯁꯤꯅꯒꯗꯤ ꯀꯥꯛ 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 ꯈꯜꯂꯛꯇꯕ꯭ꯔꯣ ना अच्छा पुतो चालो ना मीना पुलो पुलो जय श्री कृष्ण जय श्री कृष्ण, राधे राधे, राधे राधे असित। Homjit AD ABCD खंदे 12 जाने ना गो है जे सुशिलाना तने आई तकपीगे ने तनु आई तकपीगे जे सुशिलाना मोनोजित ना तनु बीए रोडबने ना है होय होय खंगम दो मी करके खंगोय दो ने कितना इची अनि पुन्ना एकोइदा नोमा कोइराको ꯕꯤꯖꯦꯟ ꯇꯥꯡ ꯆꯥꯕꯗ होय ꯂꯥꯛꯀꯦ होय होय ꯄꯨꯟꯅ कोइरकनी कोइरकनी कोइरक्तोय मी सोइदना बारिश हो रहा है। ओ अच्छा अच्छा असित यहाँ पर भी बारिश हो रहा था लेकिन आज थोड़ा सा तो धूप है। तनुना मेरी लाइफ में इंग्लिश नहीं चलेगा, ओके एवरीवन, ओनली हिंदी मणिपुरी और असमीज। असमीज तो मुझे पता नहीं है। सुशीला तनु इंग्लिश 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 है हायरे राधा अंजू की मसक से उबदा फंगदरे जंगलो ꯔꯙꯥ जंगलो ꯔꯙꯥ हाँ ꯀꯩꯅꯣ राधा है ना इरेशदी ꯀꯩꯅꯣ ꯔꯙꯥ राधा ꯍꯥꯏꯁꯦ है ना ब्रैकेट अंजू है ना इरेशदी ना अबदी कमाई तो उड़ी इचे अदुदा है ना ꯌꯥꯝ साई ꯁꯥꯏꯌꯦ साई ꯕꯤꯖꯦꯟ साई ꯉꯁꯤ ꯉꯔꯥꯡ ꯉꯁꯤꯒ ꯅꯨꯃꯤꯠ ꯃꯔꯤꯅꯤꯁꯦ ꯌꯥꯝ ꯁꯥꯏꯌꯦ ꯕꯤꯖꯦꯟ सागरपुनी यस यस ऐसे वेदर अच्छा होने से तो अच्छा है, ज्यादा गर्म होने से तो अच्छा नहीं लगता बाहर जाने में भी। तनुना धूम मचा ले धूम ꯑꯁ ꯑꯩꯅ ꯄꯨꯕ꯭ꯔꯥ चलाए ꯈꯨꯠꯅ ꯄꯨꯕ꯭ꯔꯥ हूँ ꯍꯪꯕꯗ तनुना ꯈꯨꯝꯃꯛꯇꯦꯅꯦ ये राधा कौन है यहाँ शॉर्ट बनाते हो ना? शॉर्ट वीडियोस बोल रहे हो क्या आसिफ? अंशु ना शॉर्ट वीडियो हाँ पढ़ा हाँ हाँ आसिफ इनका भी शॉर्ट वीडियो है, ओके इनका भी शॉर्ट वीडियो है, आप देख लेना चैनल में। मैं ये जो हाई लिखा है आसिफ ये मेरा चैनल है, ꯌꯥꯔꯦ ꯂꯣꯏꯁꯜꯂꯣ ओके ꯑꯩꯗꯤ ꯁꯤꯗꯣꯔꯦ ꯃꯥꯅꯤ ꯏꯁꯩꯁꯨ ꯌꯥꯝ ꯁꯛꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯕꯤꯖꯦꯟꯒꯤꯗꯣ ꯄꯥꯍꯧꯗ꯭ꯔꯦꯗ ꯕꯤꯖꯦꯟꯅ ꯑꯩꯗꯤ ꯁꯤꯗꯣꯔꯦ ꯁꯤꯗꯣꯔ ꯃꯥꯅ ꯃꯥꯜꯂꯦ ꯈꯟꯂꯦ ꯐꯖꯅ ꯁꯥꯏ ꯑꯁꯤꯗ ꯑꯗꯨꯅꯦ ꯁꯥꯕꯅ ꯁꯥꯕꯅ ꯏꯆꯦ ꯈꯨꯔꯨꯝꯒꯔꯦ ꯌꯥꯔꯦ ꯂꯣꯏꯁꯜꯂꯣ सावन का वीडियो ꯂꯣꯏꯁꯟꯗ꯭ꯔꯣꯃꯦ बना लो सावन ओ सावन का ꯏꯁꯩꯁꯨ ꯌꯥꯝ ꯁꯛꯅꯔꯦ असित जाना टिपा टिपा बरसा ꯁꯛꯏꯃꯤꯅ ꯅꯪ ꯏꯁꯩ ꯁꯛꯎ ꯍꯥꯏꯔꯝꯗꯥꯏ ꯁꯛꯏꯃꯤꯅ असित जाना टिपा टिपा बरसा पानी आए तनुना ꯏꯁꯩ ꯁꯛꯎ ꯍꯥꯏꯔꯝꯃꯃꯤ ꯁꯛꯑꯒ ꯑꯗꯨꯒ ꯅꯪꯅ ꯇꯥꯖꯗ꯭ꯔꯒ ꯌꯦꯂꯣ ꯃꯆꯨꯒꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯀꯩꯅꯣꯗꯨꯒ ꯆꯥꯎꯕꯗꯨ ꯃꯥꯗꯤ ꯚꯤꯗꯤꯑꯣꯒ ꯆꯥꯎꯕꯗꯨꯒ ꯊꯥꯖꯤꯜꯂꯝꯃꯒ ꯖꯦꯟꯗꯔꯗ KK Eats Vlogs, yes yes my channel is KK Eats Vlogs
असीत गाना एक गा दूं क्या? सावन का महीना बलम करे शोर, जिया रे झूमे ऐसे जैसे बलमा नाचे मोर। गा दिया सावन का गाना। के ब्लॉग के कंफर्म है ना, हाय रे मनोजी। इनका चैनल अभी जो आप जिस लाइफ में ज्वाइन किए हो, ये इनका चैनल है, आप सपोर्ट कर देना। तो बात सिंह के गाना, अनु सिंह का गाना, अनु सिंह का नाम। वाह नाइस सॉन्ग के धनु सावन महीना बलम करे शोर। तनु बलम क्या करता है? शोर करता है। जिया रे झूमे ऐसे जैसे बलमा नाचे मोर। ꯈꯣꯟꯖꯦꯜꯗꯤ ꯐꯖꯒꯗꯕꯅꯤ, ꯃꯌꯥꯝꯗꯁꯨ ꯑꯩꯗꯤ ꯏꯁꯩꯗꯤ ꯄꯥꯝꯖꯩ, ꯌꯥꯝ ꯄꯥꯝꯖꯩ ꯑꯩꯗꯤ ꯏꯆꯦ ꯗꯤꯃꯥꯄꯨꯔ ꯒꯨꯗ ꯁꯥꯎꯟ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯁꯤꯠꯅ। सॉरी सोनू सिंह के का गाना, सोनू आसिफ पता नहीं है मुझे कौन सा गाना, आप एक बार लिखो ना, देखती हूँ, मुझे पता है ना नहीं है वो गाना। तनु मनोजी यस ABCD है ना, है तनु ओइनम लव यू है। असित सोनू सिंह का कौन सा गाना है? मैं तो ये सिंगर को भी नहीं जानती हूँ, पहली बार इनका नाम पता पता लगा है मुझे। सोनू सिंह, हनी सिंह तो पता है, यो हनी सिंह। अंजू जी के पीछे देखो पीछे आइरो तनु नंगी से पहाड़ी ने लेनी नंग आइना हायरे मसक तो उठने नंग सिदा अइगोंदा तो उठ लेरे मागी चेंदे माना मसक उठ लेके ना अइगोंदा उठ लेरे नसक उइदि एइ उइ अइगोंदा जाम उठनो नहीं लगे रे मसिगी लाइफ से याम नुंगाई हायरे असि जाना सॉरी मिस्टेक तनु सिंगे का कमेंट गाना लिख। ओ अच्छा अच्छा जी। असि जी आपने क्या खाया आज? तनु ना सारे गा मा ओ सारे गा मा पा धा नी सा जरबा तनु sakligaran ni nang taning ko nga ay ba ini si Jiyong kaya no jika di live stream tadi anju si Junhoy ko man mama ipakod ma di na paktab ni ko mayang kang mani ma yang kang ngalo da bani dapat chatro ko ha Acid rice vegetable. Oh, okay, okay. Acid pahari tonggang ko plus yari masang hangi doina. Hoy hoy pahari. Manujit na kayo ay sinipan ako doiro nasa pagi karigi buhay gini. Ako pas ngilu daw wala ko ni ako ida lusi ko ni Sushilana. Sa re ga ga ma da ni sa Ganun, onion na hara. Kasi ginilo siya kasi. Asid Bangladesh का इलिश ओके ओके असित असित आपको बंगाली लैंग्वेज पता है बांग्ला भाषा जानो तुम्ही आम्ही जानी गो तनु ओनम फूलगोभी है मनोजित ऑन तनु सिंह ओनम एलबी में कोरोना है हाँ स्प्रे तो कब से लो पर मयाम तो दी हाइरो नंगी लाइफ तो नंग हाइरो सोशल लगे नंग हाइरो याम लोचनजरगे लाइफ से नेपना मोलाक्रियोगी थैंक यू ऑल फ्रेंड्स बाय बाय। अगर आप लोग न्यू है तो अंजू सकाकुम के चैनल को कनेक्ट कर दीजिएगा प्लीज 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 सपोर्ट कीजिए और जब भी लाइफ में आती है प्लीज आप लोग सपोर्ट करना उनके लाइव स्ट्रीम में आके बाय 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 तो बिरमो नो बाय तो बिरमो बाय लेगो थैंक यू बाय बाय जेनी बाय बाय ओके ओके असीत अच्छा लगा
আছে আসি তো আজকে তো এখানেই শেষ করব পরে আরেকবার দেখা হবে টাটা আরে পারে আরে পারে আইউ করি পাট্টরি আই মিস ইউ মুন্মু kada idila ina ngi Pakistan gi miga changi ko ngasidi Pakistan miga la eba keso mi dete mai mai ek si khangdi ko miti ron gi asing wa mai gu mai ni yeah see you next time huh? So. Yeah, bye. Again. Bye bye. Bye 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 bye. Bye. 야, 너로 솔라 지금 나 자도 이게. 아이 자로. 아? 미나 하이나 되면 로 솔라 지네 거기 다이비티스 타이어 비시. 미나 보내. 시나 산다 가 보고. 싹 들어봐 그럼. ngaku nang kari bet ke tau ri ngai kuni nang kali na minu ni ai de na minu nang mama maning tau le de nang nui ma ga lui ut khare nang tau ri se isi bu to nang kan nang ai ne kai your stream will stop immediately and you and your guests will no longer be live and